ꯑꯇꯤꯌꯥꯗꯨ ꯏꯃꯝ ꯃꯝꯁꯤꯜꯂꯛꯏ꯫ ꯅꯣꯡ ꯆꯨꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯈꯪꯏ, ꯑꯗꯨꯕꯨ ꯁꯤꯌꯧꯅ ꯑꯈꯥꯛ ꯑꯔꯥꯎ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯔꯨꯗꯕꯅꯤ꯫ ꯃꯀꯨꯞ ꯃꯀꯨꯞ ꯈꯤꯛꯂꯛꯂꯤꯕ ꯅꯣꯡꯗꯨ ꯃꯈꯨꯠꯇꯨꯅ ꯈꯟꯗꯨꯅ ꯒꯦꯠꯇꯨꯗꯒꯤ ꯊꯣꯔꯛꯂꯒ ꯌꯥꯜꯂꯤꯕ ꯕꯦꯒꯇꯨꯗꯒꯤ ꯁꯥꯇꯤꯟꯗꯨ ꯂꯧꯊꯣꯛꯅ ꯁꯥꯇꯤꯟꯗꯨ ꯍꯥꯡꯗꯣꯛꯂꯒ ꯏꯆꯣꯠ ꯆꯣꯠꯂꯕ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯁꯣꯔꯣꯛꯇ ꯆꯦꯜꯂꯤꯕ ꯒꯥꯔꯤꯗꯨꯗ ꯌꯦꯡꯏ꯫ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ꯫ ꯉꯜꯂꯤꯀꯥꯟꯗꯁꯨ ꯍꯜꯍꯧꯗꯦ, ꯒꯥꯔꯤꯁꯨ ꯑꯝ ꯂꯥꯛꯇꯦ, ꯀꯃꯥꯏ ꯍꯟꯅꯤ ꯁꯤꯗꯤ? ꯈꯤꯇꯪ ꯉꯟꯅ ꯍꯟꯒꯦ ꯍꯥꯏꯕꯨ ꯅꯣꯡꯃꯗ ꯅꯨꯃꯤꯠꯁꯤꯅ ꯂꯩꯔꯤꯉꯩꯗ ꯌꯨꯝ ꯍꯟꯒꯦꯁꯦ ꯑꯩ ꯄꯨꯟꯁꯤꯁꯦ ꯐꯪꯉꯔꯣꯏꯗꯕꯅꯤ꯫ ꯃꯆꯤꯟꯗ ꯉꯥꯡꯕꯁꯨ ꯂꯦꯞꯇꯦ, ꯉꯥꯡꯅ ꯃꯃꯤꯠ ꯑꯅꯤꯗꯨꯁꯨ ꯃꯊꯧ ꯇꯧꯔꯤ꯫ ꯌꯦꯡꯏ, ꯑꯔꯥꯛꯄ ꯒꯥꯔꯤ ꯑꯃꯗ ꯀꯥꯈꯠꯂꯒ ꯃꯌꯨꯝ ꯌꯧꯍꯧꯒꯦ ꯁꯤꯗꯅꯤ ꯃꯥꯒꯤ ꯀꯣꯛꯁꯤꯗ ꯂꯩꯔꯤꯕ꯫ ꯇꯥꯟ ꯃꯥꯅ ꯆꯥꯔꯔꯣꯏꯒꯦꯅ ꯆꯥꯗ꯭ꯔꯗꯤ ꯎꯄꯥꯏ ꯂꯩꯕ ꯅꯠꯇꯦ꯫ ꯖꯒꯣꯏ ꯁꯥꯔꯤꯀꯥꯟꯗꯁꯨ ꯇꯥꯟ ꯀꯥꯏ ꯍꯥꯏꯗꯨꯅꯤ꯫ ꯆꯤꯡꯁꯦꯜꯅ ꯂꯝꯕꯤ ꯃꯇꯥꯏꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩ ꯃꯅꯥꯛꯇ ꯈꯪꯍꯧꯗꯅ ꯊꯧꯖꯤꯜꯂꯛꯄ ꯒꯥꯔꯤꯗꯨꯗ ꯃꯁꯥ ꯍꯥꯏꯐꯦꯠ ꯂꯦꯡꯉꯒ ꯌꯦꯡꯊꯣꯛꯏ꯫ ꯌꯥꯏꯍꯦꯟꯗꯨ ꯅꯣꯡ ꯃꯔꯛꯇꯨꯗ ꯃꯁꯥꯗꯨ ꯏꯆꯣꯠ ꯆꯣꯠꯈꯩ ꯒꯥꯔꯤ ꯃꯆꯥꯗꯨꯗ ꯉꯁꯤꯁꯨ ꯍꯥꯟꯅꯒꯨꯝ ꯆꯤꯡꯁꯦꯜꯒꯤ ꯃꯥꯡꯗ ꯂꯦꯞꯂꯔꯤ꯫ ꯅꯣꯡꯅ ꯊꯥꯡꯂꯕ ꯃꯃꯤꯠ ꯑꯅꯤꯗꯨꯗꯒꯤ ꯇꯠꯇꯨ ꯅꯤꯡꯉꯝꯗ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯁꯅꯥ, ꯊꯤꯜꯂꯝꯃꯨꯔ ꯌꯥꯒꯗ꯭ꯔꯥ? ꯄꯨꯡꯁꯨ ꯌꯧꯔꯦ, ꯅꯪ ꯌꯨꯝ ꯌꯧꯕꯗ ꯊꯦꯡꯉꯅꯤ꯫ ꯌꯥꯔꯅꯤ, ꯅꯣꯡꯁꯨ ꯆꯨꯏ, ꯅꯪ ꯌꯨꯝꯗ ꯐꯖꯅ ꯍꯜꯂꯣ꯫ ꯑꯩꯒꯤꯗꯤ ꯈꯜꯂꯨꯅꯨ, ꯊꯦꯡꯉꯀꯥꯟꯁꯤꯗ ꯅꯪꯅ ꯇꯔꯛ ꯂꯝꯕꯤ ꯃꯄꯥꯟꯁꯤꯗ ꯂꯦꯞꯄꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦ꯫ ꯈꯣꯡꯈꯨꯠ ꯄꯥꯜꯂꯤꯁꯤ ꯆꯠꯅꯕꯅꯤ, ꯑꯩ ꯒꯥꯔꯤꯗ ꯅꯠꯇ꯭ꯔꯁꯨ ꯍꯟꯕ ꯉꯝꯃꯤ꯫ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦ, ꯆꯨꯝꯅ ꯁꯨꯝ ꯍꯥꯏꯕꯅꯤ꯫ ꯆꯤꯡꯁꯦꯜ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯦ꯫ ꯃꯆꯤꯟꯗ ꯑꯗꯨ ꯀꯟꯅ ꯉꯥꯡꯖꯔꯁꯨ ꯃꯥ ꯃꯁꯥꯗꯨ ꯄꯥꯈꯠꯄ ꯄꯣꯛꯂꯛꯏ꯫ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯌꯥꯏꯍꯦꯟꯒꯤ ꯒꯥꯔꯤꯗ ꯇꯣꯡꯉꯒ ꯆꯠꯄ ꯍꯥꯏꯗꯨꯗꯤ ꯃꯥ ꯈꯧꯇꯛ ꯆꯥꯔꯦ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯂꯝꯕꯤ ꯃꯄꯥꯟꯗ ꯀꯨꯏꯅ ꯂꯦꯞꯄꯒ ꯒꯥꯔꯤ ꯑꯃ ꯂꯥꯛꯄ ꯉꯥꯏꯕꯗꯨ ꯀꯨꯏꯃꯜꯂꯅꯤ꯫ ꯂꯥꯛꯂꯁꯨ ꯃꯊꯥꯡ ꯇꯧꯕꯗ ꯑꯍꯤꯡꯗ ꯌꯧꯔꯅꯤ꯫ ꯃꯃꯥꯟꯅꯕꯤ ꯑꯃ ꯎꯔꯤꯄꯣꯛꯇ ꯂꯩꯕꯗꯨꯗ ꯆꯠꯂꯨꯔꯒꯦ ꯍꯥꯏꯗꯅ ꯃꯈꯣꯡꯅ ꯂꯥꯛꯄ ꯍꯧꯔꯦ꯫ ꯌꯥꯏꯍꯦꯟ ꯋꯥ ꯍꯥꯏꯗꯦ, ꯇꯧꯔꯤꯗꯨ ꯇꯨꯃꯤꯟꯅ ꯌꯦꯡꯏ꯫ ꯆꯤꯡꯁꯦꯜꯅ ꯆꯠꯂꯤꯕ ꯃꯥꯏꯀꯩꯗꯨꯗ ꯒꯥꯔꯤꯗꯨꯁꯨ ꯇꯞꯅ ꯏꯟꯅꯩ꯫ ꯃꯥꯅ ꯍꯥꯏꯕ ꯐꯅ ꯇꯥꯗ꯭ꯔꯕꯁꯨ ꯃꯊꯟꯇ ꯇꯧꯅꯤꯡꯕ ꯇꯧꯖꯁꯅꯨ ꯍꯥꯏꯔꯒ ꯊꯥꯗꯣꯛꯄ ꯉꯝꯒꯗꯕ ꯅꯨꯄꯤ ꯑꯣꯏꯗꯦ꯫ ꯀꯥ ꯍꯦꯟꯅ ꯈꯣꯏꯗꯥꯕ, ꯅꯨꯡꯁꯤꯕ ꯍꯥꯏꯗꯨ ꯄꯣꯛꯏꯕꯅꯤ꯫ ꯀꯤꯂꯣꯃꯤꯇꯔ 4 ꯂꯥꯞꯄ ꯃꯐꯝꯗꯣ ꯃꯈꯣꯡꯅ ꯆꯠꯄꯗ ꯄꯨꯡ ꯀꯌꯥꯗ ꯌꯧꯅꯤ ꯈꯪꯕ ꯅꯠꯇꯦ꯫ ꯑꯅꯝ ꯀꯟꯗ꯭ꯔꯦ ꯅꯨꯄꯤꯁꯦ꯫ ꯀꯅꯥ ꯅꯠꯇꯦ, ꯒꯥꯔꯤꯗꯣ ꯉꯥꯏꯍꯥꯛ ꯋꯥꯏꯒꯦ ꯅꯪ ꯂꯥꯏꯟꯗ ꯒꯥꯔꯤꯁꯦ ꯂꯧꯕ ꯂꯥꯛꯑꯣ ꯍꯥꯏꯔꯁꯨ ꯉꯝꯃꯣꯏ ꯍꯥꯏꯔꯛꯀꯗꯕ ꯌꯥꯏꯍꯦꯟ ꯅꯠꯇꯦ꯫ ꯉꯝꯅꯤ, ꯄꯨꯝꯅꯃꯛ ꯃꯥꯅꯕꯨ ꯍꯥꯏꯔꯗꯤ ꯌꯥꯒꯦ ꯍꯥꯏꯅ ꯆꯤꯟ ꯀꯥꯡꯊꯣꯛꯑꯒ ꯂꯩꯔꯤꯕꯅꯤ꯫ ꯏꯟꯗꯦ ꯍꯥꯏꯕ ꯂꯥꯏꯕ ꯅꯨꯄꯤꯁꯦ ꯑꯅꯝ ꯀꯜꯂꯤ꯫ ꯑꯅꯝ ꯀꯟꯃꯟꯕꯒꯤꯅꯤ ꯉꯁꯤ ꯃꯁꯥꯅ ꯃꯁꯥꯒꯤ ꯈꯣꯡꯅꯨꯡꯗ ꯇꯥꯖꯔꯤꯕꯅꯤ꯫ ꯋꯥꯏ ꯀꯧꯕ ꯃꯆꯤꯟꯗꯒꯤ ꯍꯥꯏꯗꯦ, ꯃꯥꯅ ꯉꯝꯗ꯭ꯔꯤ ꯐꯥꯎꯕ ꯃꯨꯛꯀꯗꯧꯔꯤ꯫ ꯐꯅꯌꯥꯝ ꯈꯣꯡꯅ ꯂꯥꯛꯏ, ꯃꯝꯃꯦ ꯃꯝꯕꯁꯨ꯫ ꯀꯤꯕꯒꯤ, ꯄꯥꯈꯠꯄꯒꯤ ꯃꯇꯧꯗꯤ ꯎꯠꯇꯦ꯫ ꯀꯤꯔꯔꯣꯏ, ꯀꯤꯗꯅꯕ ꯊꯕꯛꯇꯤ ꯌꯥꯏꯍꯦꯟ ꯃꯥꯅ ꯁꯤꯟꯈ꯭ꯔꯕꯅꯤ ꯃꯃꯥꯡꯗ꯫ ꯎꯔꯤꯄꯣꯛꯀꯤ ꯕꯔꯥꯗ ꯂꯩꯕ ꯃꯃꯥꯟꯅꯕꯤꯒꯤ ꯌꯨꯝꯗꯨ ꯎꯆꯤꯟꯅ ꯌꯧꯕꯒ ꯒꯦꯠꯇꯨꯗꯒꯤ ꯈꯠꯅ ꯆꯩꯅꯕꯒꯤ ꯈꯣꯟꯖꯦꯜ ꯍꯥꯟꯅ ꯇꯥꯔꯛꯏ꯫ ꯅꯨꯄꯥꯗꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯁꯦ ꯐꯅꯌꯥꯝꯗꯤ ꯌꯥꯝꯃꯤ꯫ ꯅꯪꯕꯨ ꯅꯃꯥꯏꯗꯨꯕꯨ ꯀꯔꯤꯗ ꯄꯥꯟꯒꯦ? ꯑꯩꯅ ꯌꯨꯝꯁꯤꯗ ꯂꯩꯕꯗ ꯃꯣꯏ ꯇꯥꯃꯣꯅꯁꯨ ꯌꯥꯝꯅ ꯌꯦꯡꯁꯤꯟꯕꯤꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯑꯩꯁꯨ ꯄꯨ ꯊꯥꯡꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯅꯪ ꯑꯃ ꯍꯥꯛꯇꯛꯀꯤ ꯆꯈꯥꯎ ꯄꯨꯅꯔꯤꯕ ꯊꯕꯛꯁꯤ ꯐꯥꯎꯕ ꯇꯠꯂꯨꯔꯦꯗꯅ꯫ ꯊꯕꯛ ꯀꯌꯥꯃꯨꯛ ꯁꯦꯜ ꯐꯪꯕ ꯊꯕꯛꯅꯣ? ꯅꯪꯅ ꯆꯥꯅꯤ ꯊꯛꯅꯤ ꯈꯪꯗꯈꯩ ꯇꯧꯔꯤꯕ ꯊꯕꯛꯇꯨꯕꯣ? ꯆꯤꯡꯁꯦꯜ ꯍꯥꯏꯕ꯭ꯔꯥ? ꯅꯃꯥꯟꯅꯕꯤ ꯃꯊꯣꯡ ꯈꯪꯗꯕꯤ ꯑꯃꯁꯨ ꯂꯩꯗꯥꯏ, ꯃꯥꯒ ꯄꯥꯔꯒ ꯆꯠꯂꯤꯗꯣ꯫ ꯏꯌꯨꯝꯁꯨ ꯂꯩꯇ꯭ꯔꯦ, ꯏꯆꯥꯁꯨ ꯂꯩꯇ꯭ꯔꯦ, ꯏꯃꯥ ꯏꯄꯥ ꯃꯊꯣꯡ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ꯫ ꯁꯤꯗ ꯅꯪꯅ ꯅꯃꯥꯏꯗꯣ ꯏꯀꯥꯏꯕ ꯈꯪꯗꯈꯩ ꯃꯤꯒꯤ ꯚꯔꯥꯁꯤꯗ ꯂꯩꯔꯤꯁꯦ꯫ ꯆꯤꯡꯁꯦꯜ ꯄꯛꯂꯛꯏꯁꯦ ꯀꯩꯒꯤꯅꯣ? ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯉꯨ꯫ ꯃꯤꯅ ꯇꯥꯔꯒ ꯑꯩꯁꯤꯕꯨ ꯂꯣꯏꯅꯅꯤꯡꯒꯗ꯭ꯔꯣ? ꯌꯨ ꯈꯔ ꯊꯛꯑꯒ ꯅꯨꯄꯤ ꯑꯉꯥꯡ ꯑꯣꯠꯂꯤꯁꯤꯕꯨ ꯁꯤꯅꯤꯡꯉꯕꯣ? ꯌꯨ ꯉꯥꯎꯕ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄ ꯊꯕꯛꯅꯤ, ꯍꯣꯏ ꯃꯥꯏ ꯁꯃꯤꯜ ꯑꯃ ꯄꯤꯔꯛꯄ ꯅꯠꯇꯦ꯫ ꯃꯈꯨꯠ ꯍꯦꯛꯇ ꯊꯥꯕ ꯍꯧꯔꯛꯏ꯫ ꯍꯧꯖ ꯅꯨꯄꯤꯁꯦ ꯆꯩ ꯐꯅꯌꯥꯝꯁꯨ ꯆꯥꯔꯕꯅꯤ꯫ ꯊꯪꯅꯕ ꯀꯥ ꯕꯔꯥꯗ ꯂꯩꯕ ꯃꯤꯅ ꯇꯥꯅꯤꯡꯗꯦ, ꯅꯣꯏ ꯅꯇꯩ ꯅꯅꯥꯎ ꯂꯝꯄꯥꯛꯇꯔ ꯀꯔꯤꯅꯣ ꯈꯠꯅꯔꯨꯆꯣ ꯍꯥꯏꯕꯁꯤ ꯇꯣꯏꯅ ꯍꯥꯏꯔꯤ꯫ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯇꯥꯔꯝꯕ ꯆꯤꯡꯁꯦꯜꯗꯨ ꯃꯥꯒꯤ ꯃꯃꯤꯡ ꯏꯃꯨꯡ ꯃꯅꯨꯡ ꯈꯠꯅꯕꯗ ꯌꯥꯎꯔꯛꯄꯗꯨꯗ ꯃꯄꯤ ꯏꯔꯥ ꯐꯥꯎꯕ ꯆꯦꯜꯂꯤ꯫ ꯌꯥꯏꯍꯦꯟꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯆꯪꯗ꯭ꯔꯦ ꯌꯨꯝꯗꯨꯗ, ꯋꯦꯇꯤꯡ ꯁꯦꯠ ꯑꯃ ꯂꯩꯔꯤꯗꯨꯗ ꯇꯞꯅ ꯂꯥꯛꯑꯒ ꯐꯝꯊꯔꯛꯏ꯫ ꯏꯁꯀ꯭ꯔꯤꯟꯗ ꯀꯟꯅ ꯅꯝꯗ꯭ꯔꯤ ꯐꯥꯎꯕ ꯆꯠꯇꯕ
ꯅꯣꯡꯅ ꯆꯣꯠꯈ꯭ꯔꯕ ꯐꯣꯟꯗꯣ ꯄꯨꯊꯣꯛꯇꯨꯅ ꯀꯣꯜ ꯇꯧꯅꯕ ꯍꯣꯠꯅꯩ. ꯆꯠꯇ꯭ꯔ ꯃꯥꯜꯂꯦ. ꯏꯁꯥꯎ ꯁꯥꯎꯅ ꯄꯦꯟꯗꯅ ꯃꯆꯤꯟꯗ ꯁꯣꯟꯕ ꯌꯥꯍꯦꯟꯅ ꯎꯏ. ꯃꯈꯨꯠꯇ ꯄꯣꯂꯤꯊꯤꯟ ꯑꯃ ꯄꯥꯏꯗꯨꯅ ꯆꯤꯡꯁꯦꯜ ꯇꯝꯅ ꯆꯪꯁꯤꯜꯂꯛꯑꯒ ꯍꯥꯏꯔꯛꯏ. ꯁꯦ, ꯏꯁꯤꯡꯁꯦ ꯈꯔ ꯊꯛꯆꯤꯜꯂꯒ ꯀꯩꯅꯣ ꯆꯥꯕ ꯌꯥꯕ ꯌꯥꯎꯕꯅꯤ, ꯁꯤ ꯆꯥꯁꯤꯜꯂꯣ. ꯑꯩ ꯅꯪ ꯏꯗꯣꯝꯆꯥ ꯍꯣꯏꯗ ꯊꯤꯟꯒꯦ. ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯒ ꯏꯄꯥ ꯄꯥꯁꯤꯟꯅꯔꯤ. ꯏꯁꯤꯡꯗꯨ ꯐꯥꯎꯗꯤ ꯂꯧꯔꯒ ꯌꯥꯎꯝ ꯑꯃ ꯊꯛꯑꯒ ꯃꯈꯣꯜ ꯏꯇꯞ ꯇꯞꯅ ꯈꯨꯝꯂꯛꯏ. ꯑꯩꯁꯤꯕꯨ ꯁꯨꯃꯥꯏ ꯁꯨꯝ ꯑꯍꯣꯡꯕ ꯂꯩꯇ ꯍꯤꯡꯉꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯍꯣꯠꯅꯔꯦ, ꯏꯁꯥ ꯏꯎ ꯇꯦꯛꯄ ꯃꯈꯩ ꯀꯔꯤꯃꯠꯇ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯤ. ꯌꯨꯝ ꯌꯦꯡꯉꯤ, ꯐꯖꯐꯝ ꯂꯩꯇ. ꯏꯁꯥ ꯐꯪꯉꯤ, ꯃꯤꯒꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯐꯝ ꯑꯣꯏꯔꯦ. ꯑꯩꯒꯤ ꯋꯥꯔꯤꯅ ꯂꯝꯕꯤ ꯇꯦꯟꯁꯤꯟꯅꯕ ꯄꯥꯝꯕꯩ ꯑꯣꯏꯔꯦ. ꯁꯅꯥ, ꯄꯦꯒꯅꯨ. ꯑꯗꯨꯛꯅ ꯊꯧꯅꯥ ꯂꯩꯔꯒ ꯀꯩꯒꯤ ꯄꯥꯡꯗꯕ ꯑꯣꯏꯔꯤꯅꯣ? ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯔꯒ ꯅꯪꯒꯤ ꯄꯟꯈꯩꯗꯣ ꯌꯧꯕꯒ ꯅꯪꯒꯤ ꯄꯣꯊꯥꯅꯕ ꯃꯇꯝ ꯂꯥꯛꯈꯤꯅꯤ. ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨ. ꯄꯨꯡꯁꯦ ꯑꯉꯥꯡ ꯑꯣꯏꯗ꯭ꯔꯤ. ꯑꯩ ꯏꯗꯣꯝꯆꯥ ꯍꯣꯏꯗ ꯅꯪ ꯊꯤꯟꯒꯦ. ꯍꯌꯦꯡ ꯊꯕꯛ ꯆꯠꯄꯗ ꯁꯦꯠꯅꯕ ꯐꯤꯔꯣꯜꯅꯦ, ꯂꯟꯆꯅꯦ ꯑꯩ ꯊꯤꯜꯂꯛꯀꯦ ꯉꯟꯅ. ꯉꯁꯤꯒꯤꯗꯤ ꯑꯩꯅ ꯍꯥꯏꯕ ꯌꯥꯔꯣꯏ. ꯑꯅꯝ ꯀꯟꯕ ꯌꯥꯕ ꯃꯐꯝ ꯑꯣꯏꯗꯦ. ꯌꯨꯝꯗꯁꯨ ꯑꯩ ꯍꯥꯏꯈ꯭ꯔꯒꯦ ꯄꯥꯈꯠꯅꯔꯝꯃꯅꯤ. ꯀꯅꯥꯅ ꯑꯩ ꯍꯜꯂꯛꯇꯦꯅ ꯄꯥꯈꯠꯂꯝꯒꯅꯤ? ꯄꯥꯈꯠꯂꯝꯃꯣꯏ. ꯍꯥꯏꯅꯨꯁꯦ, ꯕꯕꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯅꯤ. ꯍꯟꯖꯟ ꯍꯟꯖꯟ ꯃꯤꯅ ꯂꯥꯛꯆꯈꯤꯕꯗꯨꯒꯤ ꯑꯗꯨꯛ ꯄꯦꯟꯗꯕꯅꯤ. ꯏꯇꯞ ꯇꯞꯅ ꯆꯤꯡꯁꯦꯜꯅ ꯍꯪꯂꯛꯏ. ꯅꯪ ꯆꯥꯛ ꯆꯥꯔꯛꯑꯕꯣ? ꯆꯥꯔꯛꯑꯦ ꯑꯩꯕꯨꯗꯤ. ꯅꯪꯁꯨ ꯂꯥꯝꯃꯝꯃꯅꯤ. ꯏꯗꯣꯝꯆꯥ ꯍꯣꯏꯗ ꯑꯩ ꯍꯥꯏꯈꯤꯒꯦ. ꯍꯧꯖꯤꯛꯀꯤꯗꯤ ꯑꯁꯤ ꯆꯥꯔꯣ. ꯅꯪꯅ ꯄꯥꯝꯕ ꯆꯣꯀꯣꯗꯨꯁꯨ ꯌꯥꯎꯕꯅꯤ. ꯏꯁꯤꯡꯗꯣ ꯂꯩꯔꯛꯈꯣꯔꯥ? ꯌꯥꯔꯗ꯭ꯔꯥ? ꯌꯥꯔꯅꯤꯌꯦ. ꯏꯗꯣꯝꯆꯥ ꯍꯣꯏꯗ ꯂꯩꯕ ꯀꯩꯁꯨ ꯍꯥꯏꯔꯣꯏꯗ꯭ꯔꯥ? ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯏꯗꯣꯝꯆꯥꯅꯕꯣ? ꯅꯪ ꯄꯨꯔꯛꯑꯣꯗ ꯍꯥꯏ ꯂꯩꯔꯕꯅꯤ. ꯗꯥꯍꯦꯟ, ꯅꯪ ꯌꯨꯝꯗ ꯉꯥꯡꯉꯣꯏꯗ꯭ꯔꯥ? ꯅꯨꯡꯇꯤꯒꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯊꯦꯡꯅ ꯍꯟꯖꯤꯜꯂꯤꯁꯦ ꯏꯃꯥꯅ ꯆꯩꯗꯕ꯭ꯔꯥ? ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥꯔꯣ? ꯑꯉꯥꯎꯕꯤꯁꯤꯗꯤ. ꯅꯣꯡ ꯆꯣꯠꯂꯤꯗꯣ ꯅꯥꯔꯅꯤ ꯁꯣꯏꯗꯅ. ꯅꯪ ꯇ꯭ꯔꯤꯠꯃꯦꯟꯗꯤ ꯐꯖꯅ ꯆꯠꯊꯔꯤꯕ꯭ꯔꯥ? ꯊꯑꯣꯏꯅ ꯋꯥ ꯑꯣꯏꯅ ꯊꯥꯗ꯭ꯔꯦꯗ. ꯏꯁꯥ ꯍꯦꯛ ꯀꯟꯅ ꯉꯝꯗꯕ ꯃꯇꯥꯡꯗꯅ ꯆꯠꯂꯤ. ꯀꯩꯒꯨꯝꯕ ꯀꯥꯟꯗꯅ ꯍꯦꯛ ꯇꯣꯛꯊꯣꯛꯏ. ꯑꯗꯨꯗꯤ ꯀꯥꯏ ꯌꯥꯗꯣꯏꯅꯣ? ꯃꯇꯝ ꯆꯥꯅ ꯆꯠꯇ꯭ꯔꯗꯤ ꯀꯩ ꯍꯥꯏꯈꯤꯒꯦ ꯗꯣꯛꯇꯔꯅ? ꯀꯥꯎꯔꯕ ꯅꯪ? ꯉꯥꯏꯈꯣꯅꯦ, ꯑꯩ ꯂꯥꯏꯔꯤ. ꯅꯪꯗꯤ ꯀꯃꯥꯏ ꯇꯧꯕ? ꯅꯪꯕꯨ ꯆꯠꯄ꯭ꯔꯣ? ꯍꯤꯗꯥꯛ ꯒꯨꯂꯤ ꯆꯥꯔꯤꯕꯣ? ꯑꯩꯅꯤ. ꯁꯅꯥ, ꯅꯪ ꯑꯩꯒ ꯆꯥꯡꯗꯝꯅꯒꯅꯨ. ꯑꯉꯥꯡꯗꯤ ꯀꯅꯥꯒ ꯂꯩꯍꯧꯏ? ꯏꯃꯥꯅ ꯁꯨꯝꯍꯧꯔꯤ ꯇꯨꯝꯅꯕ. ꯑꯩ ꯁꯛꯍꯦꯟ ꯍꯣꯏꯗꯁꯨ ꯆꯠꯂꯨꯕꯅꯤ. ꯅꯪ ꯊꯕꯛ ꯍꯜꯂꯛꯄ ꯃꯇꯝ ꯑꯣꯏꯔꯦꯅ ꯂꯥꯛꯏꯅꯤ. ꯍꯟꯕꯗ ꯗꯨꯀꯥꯟ ꯊꯣꯡ ꯍꯥꯡꯉꯝꯃꯗꯤ ꯑꯉꯥꯡꯒꯤ ꯀꯩꯅꯣ ꯈꯤꯇ ꯂꯩꯕꯤꯈꯤꯒꯦꯔꯥ? ꯑꯩ ꯁꯦꯂꯔꯤꯁꯨ ꯐꯪꯉꯤ. ꯍꯤꯗꯥꯛ ꯀꯩꯀꯥ ꯂꯩꯊꯣꯛꯈ꯭ꯔꯒ ꯈꯔ ꯂꯦꯝꯃꯤ. ꯀꯨꯏꯔꯦ ꯏꯆꯥꯗꯣ ꯀꯔꯤꯝ ꯂꯩꯕꯤꯗꯕ. ꯌꯥꯏꯍꯦꯟ ꯅꯣꯛꯐꯦꯠ ꯇꯧꯅ ꯆꯤꯡꯁꯦꯜꯕꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ. ꯀꯔꯤꯁꯨ ꯋꯥꯠꯇꯦ ꯏꯆꯥꯒꯤ. ꯑꯩꯅ ꯂꯣꯏꯅ ꯍꯣꯠꯅꯔꯤ. ꯃꯤꯅꯨꯡꯁꯤꯗꯨ ꯈꯛꯇꯅꯤ ꯏꯆꯥꯁꯤꯅ ꯐꯪꯗꯕ. ꯁꯤꯁꯨ ꯅꯪꯅ ꯄꯤꯕꯤꯔꯤ. ꯁꯅꯥ, ꯀꯩꯁꯨ ꯋꯥꯠꯇꯦ. ꯅꯪꯒꯤ ꯑꯩꯒꯤ ꯏꯆꯥꯒꯤ. ꯑꯩꯅ ꯍꯣꯠꯅꯔꯤꯁꯦ ꯅꯣꯏꯒꯤꯅꯤ. ꯏꯃꯥꯅ ꯄꯥꯕꯨꯡꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯉꯤꯁꯦ ꯏꯆꯥꯁꯤꯅꯅꯤ. ꯍꯦꯟꯖꯤꯟꯕ ꯋꯥꯈꯜ ꯈꯟꯕ ꯌꯥꯗꯦꯀꯣ. ꯎꯅꯤꯡꯕ꯭ꯔꯥ? ꯄꯨꯔꯛꯎꯔꯥ ꯍꯌꯦꯡ? ꯄꯨꯔꯛꯀꯅꯨ. ꯑꯩ ꯃꯥ ꯎꯔꯒ ꯂꯩꯐꯝ ꯈꯪꯗꯦ. ꯃꯥꯒꯤ ꯅꯤꯡꯉꯥꯏꯗꯣ ꯇꯨꯝꯕꯁꯨ ꯌꯥꯗꯦ. ꯑꯩ ꯑꯗꯨꯝ ꯂꯥꯞꯅ ꯌꯦꯡꯖꯒꯦ. ꯏꯊꯥꯗ ꯂꯦꯡꯗꯅ ꯊꯝꯕ ꯉꯝꯃꯅꯤ ꯍꯥꯏꯕ ꯀꯥꯟꯗꯨꯗ ꯑꯩ ꯏꯆꯥꯒ ꯂꯩꯖꯒꯦ. ꯍꯣꯏꯁꯦ, ꯊꯦꯡꯉꯤ. ꯇꯣꯡꯉꯛꯑꯣ. ꯑꯩ ꯅꯪ ꯊꯤꯜꯂꯝꯃꯒꯦ. ꯆꯤꯡꯁꯦꯜꯗꯣ ꯉꯥꯏꯍꯥꯛꯀꯤ ꯑꯁꯥꯎꯕ ꯀꯔꯤ ꯍꯥꯏꯈꯤ ꯀꯥꯎꯕ ꯃꯈꯩ ꯌꯥꯏꯍꯦꯟꯒꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯇꯣꯡꯗꯨꯅ ꯑꯊꯦꯡꯕꯗꯨꯗ ꯂꯥꯛꯃꯤꯟꯅꯔꯤ. ꯃꯗꯣꯝꯆꯥꯒꯤ ꯃꯌꯨꯝꯗ ꯆꯤꯡꯁꯦꯜꯕꯨ ꯊꯅꯝꯂꯕ ꯃꯇꯨꯡ ꯃꯌꯨꯝꯗ ꯍꯜꯂꯛꯏ. ꯅꯣꯡꯅ ꯈꯔ ꯆꯣꯠꯄꯒ ꯍꯥꯟꯅꯗꯒꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯒ ꯌꯥꯏꯍꯦꯟꯗꯨ ꯔꯨꯝ ꯌꯧꯕꯒ ꯃꯁꯥꯗꯨ ꯄꯣꯞ ꯇꯥꯔꯤ. ꯐꯃꯨꯡ ꯅꯥꯀꯟꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯆꯥꯗꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯨꯏ. ꯐꯃꯨꯡꯁꯤꯗ ꯃꯆꯥꯁꯤꯒꯤ ꯅꯥꯀꯟꯗ ꯂꯦꯡꯗ ꯂꯩꯔꯝꯕꯤ ꯃꯥꯕꯨ ꯃꯤꯀꯨꯞ ꯑꯃ ꯅꯤꯡꯁꯤꯡꯂꯨꯏ. ꯌꯥꯏꯍꯦꯟꯗꯨ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯅꯤ. ꯔꯨꯝꯒꯤ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯂꯒ ꯃꯈꯣꯡ ꯑꯁꯥꯡꯕꯗꯨ ꯇꯞꯅ ꯇꯞꯅ ꯊꯥꯡꯗꯨꯅ ꯆꯪꯂꯛꯂꯒ ꯐꯃꯨꯡꯗ ꯅꯤꯡꯉꯥꯏꯗ ꯍꯤꯞꯂꯤꯕꯤ ꯃꯥꯒꯤ ꯅꯨꯄꯤ, ꯃꯆꯥꯅꯨꯄꯤꯗꯨ ꯌꯦꯡꯉꯤ. ꯆꯤꯡꯁꯦꯜꯗꯤ ꯇꯨꯝꯃꯝꯈꯤꯔꯣꯏ ꯈꯪꯕꯅ ꯌꯥꯏꯍꯦꯟꯅ ꯆꯤꯡꯁꯦꯜꯒꯤ ꯂꯦꯡꯖꯨꯝꯗꯨꯗ ꯇꯞꯅ ꯄꯥꯏꯗꯨꯅ, "ꯁꯅꯥ, ꯇꯥꯕ꯭ꯔꯣ? ꯑꯩ ꯂꯥꯛꯑꯦ." "ꯆꯤꯡꯁꯦꯜ,
ꯃꯈꯨꯠꯇꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯀꯣꯛꯇꯨ ꯇꯞꯅ ꯂꯧꯊꯣꯛꯂꯒ ꯐꯃꯨꯡꯗꯨꯗꯒꯤ ꯍꯧꯒꯠꯂꯛꯏ꯫ ꯌꯥꯝ ꯊꯦꯡꯅ ꯍꯜꯂꯛꯏꯁꯤꯕꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤ ꯗꯥꯍꯦꯟ? ꯊꯕꯛꯁꯤꯅꯅꯦ, ꯍꯌꯦꯡꯗꯤ ꯇꯧꯔꯔꯣꯏ꯫ ꯑꯉꯥꯡ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯇꯨꯝꯈꯤꯕ? ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ, ꯁꯨꯃꯝꯕꯅꯦ ꯑꯩꯅ꯫ ꯃꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯤꯔꯥ ꯈꯪꯗꯦ, ꯅꯤꯡꯉꯥꯏ ꯌꯥꯝ ꯇꯧꯋꯦ ꯉꯁꯤꯗꯤ꯫ ꯀꯩꯅꯣ ꯑꯗꯨꯒ ꯑꯩꯉꯣꯟꯗꯁꯨ ꯀꯩꯝ ꯍꯥꯏꯗꯕ? ꯉꯥꯏꯈꯣ, ꯅꯪ ꯅꯁꯥ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯣ? ꯇꯧꯗꯤꯌꯦ ꯑꯩꯗꯣ ꯍꯤꯗꯥꯛ ꯆꯥꯕꯁꯦ ꯍꯟꯗꯛ ꯈꯔ ꯆꯥꯡ ꯅꯥꯏꯗꯦ, ꯑꯗꯨꯅꯔ ꯀꯩꯅꯣ? ꯅꯪꯁꯦ ꯀꯃꯥꯏ ꯉꯥꯡꯅꯅꯤ ꯁꯅꯥ? ꯑꯩ ꯍꯦꯛ ꯂꯩꯇꯕꯒ ꯅꯪꯅ ꯊꯣꯛꯄ ꯑꯃ ꯍꯦꯛꯇ ꯇꯧꯔꯤꯁꯦ ꯀꯩꯒꯤꯅꯣꯃꯤ? ꯑꯩ ꯊꯕꯛꯁꯦ ꯆꯠꯂꯅꯨꯔꯥ? ꯅꯪ ꯁꯨꯝ ꯁꯦꯟꯅꯔꯒ ꯂꯩꯔꯣ ꯍꯥꯏꯔꯥ? ꯍꯣꯏꯁꯦ, ꯌꯥꯝ ꯉꯥꯡꯒꯅꯨ, ꯑꯉꯥꯡ ꯍꯧꯒꯠꯂꯛꯀꯅꯤ꯫ ꯆꯥꯛꯇꯨꯝ ꯆꯥꯔꯣ ꯂꯥꯛꯑꯣ, ꯑꯩꯗꯤ ꯆꯥꯊꯣꯛꯑꯦ, ꯍꯤꯗꯥꯛ ꯆꯥꯕ ꯊꯦꯡꯈ꯭ꯔꯅꯤꯅ꯫ ꯆꯥꯔꯔꯣꯏ, ꯀꯩꯅꯣ ꯈꯔ ꯆꯥꯁꯤꯜꯂꯛꯑꯦ꯫ ꯅꯪ ꯌꯥꯎꯗꯅ ꯆꯥꯛ ꯆꯥꯕ ꯀꯥꯏꯅ ꯃꯆꯤ ꯑꯣꯏꯔꯣꯏ꯫ ꯑꯩ ꯐꯤꯔꯣꯜ ꯍꯣꯡꯉꯛꯀꯦ, ꯀꯩꯅꯣꯝ ꯁꯦꯝꯕꯤꯔꯛꯀꯦ ꯅꯪꯒꯤ꯫ ꯀꯩ ꯆꯥꯅꯤꯡꯉꯦ? ꯖꯨꯁ ꯊꯛꯀꯦꯔꯥ? ꯁꯦꯝꯃꯛꯎꯔꯥ? ꯁꯦꯟꯋꯤꯁꯀꯨꯝꯕ ꯆꯥꯅꯤꯡꯕ꯭ꯔꯥ? ꯑꯁ, ꯆꯥꯛ ꯇꯣꯛꯄꯗ ꯉꯥꯏꯔꯤ ꯗꯥꯍꯦꯟ, ꯅꯪꯒꯤ ꯅꯊꯧꯗꯨꯝ ꯇꯧꯖꯧ꯫ ꯑꯍꯤꯡꯁꯤꯗ ꯀꯅꯥ ꯆꯥꯕꯤꯅꯦꯅ ꯁꯦꯝꯅꯤꯡꯉꯤꯅꯣ? ꯌꯥꯏꯍꯦꯟꯗꯨ ꯅꯣꯛꯃꯤ ꯐꯤꯔꯣꯜ ꯍꯣꯡꯇꯣꯛꯅ ꯆꯤꯡꯁꯦꯜꯅ ꯉꯥꯡꯉꯤꯗꯨ ꯇꯥꯏ꯫ ꯀꯨꯏꯗꯦ, ꯊꯣꯡꯗꯨꯗ ꯑꯀꯟꯕ ꯈꯣꯟꯖꯦꯜꯗ ꯂꯥꯎꯔꯛꯇꯨꯅ ꯊꯣꯡꯗꯨ ꯅꯣꯛ ꯇꯧꯔꯛꯄꯗꯣ꯫ ꯃꯈꯣꯜꯗꯣ ꯍꯧꯃꯟꯈꯤꯕꯅ ꯐꯃꯨꯡꯗ ꯀꯩꯁꯨ ꯈꯪꯗ ꯅꯤꯡꯉꯥꯏꯗꯅ ꯍꯤꯞꯂꯤꯕ ꯑꯉꯥꯡꯗꯨ ꯃꯈꯣꯜ ꯊꯣꯛꯅ ꯀꯝꯂꯛꯏ꯫ ꯅꯨꯃꯤꯠꯇꯨꯗ ꯇꯥꯈꯤꯕ ꯃꯆꯥꯒꯤ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯗꯣ ꯀꯥꯎꯕ ꯉꯝꯗꯕꯅ ꯇꯥꯏꯕꯪꯗꯁꯨ ꯇꯥꯔꯛꯂꯤ꯫ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯆꯥꯗꯨ ꯍꯤꯛ ꯀꯞꯄꯛꯄꯗꯨꯗ ꯌꯥꯏꯍꯦꯟ ꯒ꯭ꯌꯥꯟ ꯂꯥꯛꯏ꯫ ꯐꯃꯨꯡꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯃꯆꯥꯕꯨ ꯊꯦꯝꯃꯤ꯫ ꯀꯩꯗꯧꯔꯒꯦ ꯏꯆꯥꯊꯣꯏ? ꯃꯪ ꯅꯨꯡꯉꯥꯏꯇꯕ ꯃꯪꯉꯤꯔꯅꯦ ꯏꯆꯥꯕꯣ? ꯑꯉꯥꯡꯗꯨ ꯀꯞꯅ ꯃꯈꯨꯠꯅ ꯃꯃꯤꯠꯇꯨꯗ ꯅꯣꯏꯗꯨꯅ ꯃꯄꯥꯕꯨ ꯀꯣꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯄꯄꯥ, ꯑꯩꯗꯨꯀꯣ ꯃꯃꯥꯅ ꯀꯟꯅ ꯀꯣꯜꯂꯒ ꯑꯩꯈꯣꯏꯗꯣ ꯀꯗꯥꯏꯗꯅꯣꯃ ꯆꯦꯜꯂꯤꯕ꯫ ꯌꯥꯝ ꯋꯥꯖꯥꯠꯅꯤ ꯃꯃꯥꯅ ꯑꯩ ꯀꯣꯟꯕꯗꯣ꯫ ꯃꯃꯥꯗꯤ ꯃꯁꯥꯁꯨ ꯁꯣꯟꯕꯒꯤ ꯀꯨꯏꯅ ꯂꯦꯞꯄꯒ ꯑꯃꯨꯛ ꯀꯟꯅ ꯆꯦꯜꯂꯤ꯫ ꯏꯁ, ꯏꯆꯥꯕꯨ ꯄꯝꯃꯒ ꯀꯟꯅ ꯆꯦꯜꯂꯤꯕ? ꯃꯃꯥꯁꯦ ꯑꯉꯥꯎꯕꯤꯅꯤꯀꯣ, ꯃꯀꯨꯃꯪꯅꯤ꯫ ꯆꯦꯜꯂꯁꯨ ꯄꯄꯥꯅ ꯏꯆꯥꯊꯣꯏ ꯀꯣꯜꯂꯒ ꯆꯦꯟꯗꯧꯅꯤ꯫ ꯃꯃꯥꯗꯤ ꯑꯌꯣ ꯅꯥꯔꯤ, ꯃꯃꯥꯒ ꯆꯦꯟꯕ ꯌꯥꯗꯦꯀꯣ꯫ ꯑꯗꯣ ꯄꯄꯥ, ꯅꯪ ꯀꯗꯥꯏꯗ ꯆꯠꯂꯨꯏ? ꯃꯃꯥꯒꯤ ꯍꯤꯗꯥꯛ ꯊꯤꯟꯕ ꯆꯠꯂꯨꯔꯤꯅꯦ꯫ ꯅꯣꯡ ꯆꯨꯗꯅ ꯂꯝꯕꯤꯗ ꯀꯨꯏꯅ ꯄꯜꯂꯨꯔꯦ꯫ ꯄꯄꯥ ꯍꯌꯦꯡꯗꯩꯗꯤ ꯊꯦꯡꯅ ꯍꯜꯂꯛꯑꯔꯣꯏ, ꯉꯁꯤꯒꯤꯗꯤ ꯄꯄꯥ ꯁꯣꯔꯤ꯫ ꯃꯃꯥꯗꯣ ꯅꯥꯕ ꯐꯠꯇ꯭ꯔꯤꯕ ꯄꯄꯥ? ꯑꯩ ꯃꯃꯥ ꯌꯥꯝ ꯎꯅꯤꯡꯉꯦꯕꯨ꯫ ꯕꯨꯕꯣꯛꯅꯁꯨ ꯄꯨꯄꯨꯅꯁꯨ ꯃꯃꯥ ꯄꯟꯕ ꯌꯥꯗꯦ, ꯃꯃꯥ ꯄꯜꯂꯗꯤ ꯑꯩꯉꯣꯟꯗ ꯑꯆꯥꯄꯣꯠ ꯄꯤꯖꯔꯣꯏ ꯍꯥꯏ꯫ ꯌꯥꯏꯍꯦꯟꯗꯨ ꯋꯥꯗꯨ ꯇꯥꯕꯒ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯉꯤ꯫ ꯄꯤꯁꯛ ꯄꯤꯛꯄ ꯃꯃꯥꯏ ꯉꯪꯂꯤ ꯇꯧꯔꯤꯕ ꯈꯖꯥꯏ, ꯃꯃꯥ ꯂꯧꯗꯅ ꯃꯃꯤꯠꯇꯤ ꯇꯔꯥꯎ꯫ ꯑꯁꯨꯛ ꯐꯖꯕ ꯅꯨꯡꯁꯤꯕ ꯃꯆꯥꯅꯨꯄꯤꯁꯤ ꯌꯥꯏꯍꯦꯟ ꯍꯨꯟꯗꯣꯛꯑꯒ ꯆꯠꯈꯤꯅꯤ ꯈꯟꯕꯗ ꯑꯀꯤꯕꯅ ꯍꯦꯜꯂꯤ꯫ ꯏꯈꯪ ꯈꯪꯍꯧꯗ ꯃꯆꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ꯫ ꯉꯥꯏꯍꯥꯛ ꯄꯝꯗꯨꯅ ꯃꯆꯥꯕꯨ ꯁꯨꯝꯕꯣꯏ ꯀꯩꯑꯣꯏ ꯇꯧꯗꯨꯅ ꯇꯨꯝꯍꯟꯈ꯭ꯔꯦ꯫ ꯄꯣꯀꯦꯠꯇ ꯌꯥꯎꯔꯤꯕ ꯐꯣꯟꯗꯨ ꯇꯞꯅ ꯂꯧꯊꯣꯛꯂꯒ ꯕꯦꯜꯀꯣꯅꯤꯗ ꯊꯣꯔꯛꯇꯨꯅ ꯁꯅꯥ ꯍꯥꯏꯅ ꯁꯦꯞ ꯇꯧꯔꯤꯕ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯏ꯫ ꯑꯍꯥꯟꯕ ꯇꯧꯕꯗ ꯄꯥꯏꯔꯛꯇꯦ, ꯑꯅꯤꯔꯛ ꯁꯨꯕ ꯔꯤꯡꯗꯨꯗ ꯄꯥꯏꯔꯛꯏ꯫ ꯆꯤꯡꯁꯦꯜ, ꯇꯥꯕ꯭ꯔꯣ? ꯏꯗꯣꯝꯆꯥꯒ ꯂꯩꯕ꯭ꯔꯣ? ꯆꯥꯛꯇꯤ ꯆꯥꯔꯕ꯭ꯔꯥ? ꯐꯤꯔꯣꯜ ꯆꯣꯠꯂꯤꯗꯣ ꯍꯣꯡꯗꯣꯛꯄ꯭ꯔꯥ? ꯍꯣꯡꯗꯣꯛꯎꯀꯣ, ꯑꯆꯣꯠꯄꯗꯣ ꯁꯦꯠꯄ ꯌꯥꯔꯣꯏ꯫ ꯅꯁꯝꯗꯣ ꯐꯖꯅ ꯇꯩꯊꯣꯛꯑꯣ, ꯇꯋꯦꯜ ꯑꯃꯅ꯫ ꯑꯉꯥꯡꯗꯤ? ꯇꯨꯝꯍꯧꯔꯦ, ꯑꯩ ꯃꯄꯥꯟꯗ ꯂꯩ꯫ ꯏꯃꯥ ꯄꯥꯕꯨꯡ ꯍꯣꯏꯗꯤ ꯀꯩꯁꯨ ꯇꯧꯗꯦꯀꯣ? ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ꯭ꯔꯥ? ꯀꯩꯁꯨ ꯇꯧꯗꯦ꯫ ꯇꯣꯛꯑꯁꯦ ꯃꯣꯏ ꯋꯥ꯫ ꯉꯥꯏꯈꯣ, ꯅꯪ ꯍꯤꯗꯥꯛꯈꯩꯗꯣ ꯌꯥꯎꯔꯛꯄ꯭ꯔꯥ? ꯕꯦꯛꯇ ꯑꯗꯨꯝ ꯍꯥꯞꯄꯒ ꯆꯠꯂꯦꯗ, ꯆꯥꯁꯨ ꯆꯥꯈ꯭ꯔꯦ꯫ ꯐꯔꯦ, ꯅꯈꯣꯡ ꯅꯈꯨꯠꯀꯥꯗꯣ ꯏꯪꯍꯟꯒꯅꯨ꯫ ꯑꯅꯥꯕꯁꯦ ꯅꯪꯉꯣꯟꯗ ꯂꯩꯈ꯭ꯔꯗꯤ ꯂꯧꯊꯣꯛꯄ ꯌꯥꯝ ꯋꯥꯏ꯫ ꯁꯅꯥ, ꯅꯥꯍꯟꯒꯅꯨꯀꯣ꯫ ꯀꯩꯁꯨ ꯇꯧꯗꯦꯁꯦ꯫ ꯗꯥꯍꯦꯟ, ꯑꯩ ꯊꯝꯃꯒꯦ, ꯏꯁꯥꯁꯤꯁꯨ ꯋꯥꯔꯦ, ꯄꯣꯊꯥꯅꯕ ꯇꯧꯔꯒꯦ꯫ ꯍꯣꯏ, ꯇꯨꯝꯖꯔꯣ ꯐꯖꯅ꯫ ꯑꯅꯤꯗꯨꯁꯨ ꯐꯣꯟ ꯊꯝꯅꯈ꯭ꯔꯦ꯫ ꯆꯤꯡꯁꯦꯜꯗꯤ ꯏꯁꯤꯁꯤꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯋꯥꯕ ꯍꯦꯟꯃꯟꯕꯅ ꯀꯅꯥꯒꯤ ꯌꯨꯝꯅꯣ ꯀꯅꯥꯒꯤ ꯐꯃꯨꯡꯅꯣ ꯊꯤꯔꯨꯗ꯭ꯔꯦ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ ꯆꯤꯡꯁꯦꯜꯗꯨ ꯂꯥꯏꯍꯧ ꯍꯧꯒꯠꯂꯛꯏ꯫ ꯃꯗꯣꯝꯆꯥꯗꯤ ꯏꯄꯥ ꯄꯥꯈꯠꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔ ꯂꯣꯏꯅꯔꯝꯕꯅꯤꯅ ꯆꯤꯡꯁꯦꯜꯒꯤ ꯐꯤꯕꯝ ꯍꯦꯟꯅ ꯈꯪꯕꯅꯤ꯫ ꯏꯄꯥ ꯄꯥꯈꯠꯅ ꯌꯥꯏꯍꯦꯟꯗ ꯀꯣꯜ ꯇꯧꯏ꯫ ꯑꯕꯨꯡꯆꯥ, ꯇꯥꯕ꯭ꯔꯥ? ꯅꯪ ꯌꯨꯝꯗ ꯂꯩꯕ ꯅꯠꯇ꯭ꯔꯣ? ꯂꯩꯌꯦ ꯏꯗꯣꯝꯆꯥ, ꯀꯩꯗꯧꯔꯒꯦ?
ꯑꯉꯥꯡꯗꯤ ꯃꯁꯥ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯥ? ꯇꯧꯗꯦ, ꯁ꯭ꯀꯨꯜ ꯆꯠꯇꯧꯒꯤ ꯃꯥꯅ ꯂꯣꯏꯁꯤꯟꯈꯤꯕꯅꯤ. ꯆꯤꯡꯁꯦꯜꯁꯤ ꯃꯁꯥ ꯂꯥꯏꯍꯧ ꯀꯩꯅꯣꯝ ꯇꯧꯏꯅꯦ. ꯉꯔꯥꯡꯗꯤ ꯍꯤꯗꯥꯛ ꯒꯨꯂꯤ ꯆꯥꯈꯤꯕꯅꯤ. ꯅꯣꯡ ꯆꯣꯠꯈꯤꯕꯒꯤꯔ ꯃꯃꯥꯟ ꯃꯃꯤꯠꯀꯥꯁꯦ ꯌꯥꯝ ꯊꯨꯅ ꯑꯣꯜꯂꯝꯃꯦ ꯅꯣꯡꯉꯥꯜꯂꯛꯄꯗ. ꯌꯥꯏꯍꯦꯟꯗꯨ ꯇꯞꯅ ꯆꯤꯠꯊꯗꯅ ꯑꯃꯃꯝꯇ ꯑꯣꯏꯅ ꯃꯆꯤꯟꯗ ꯍꯥꯏꯔꯛꯏ. ꯏꯅꯝꯆꯥ, ꯃꯥꯒꯤ ꯐꯃꯨꯡꯒꯤ ꯕꯦꯗꯁꯤꯠꯇꯣ ꯀꯇꯟ ꯑꯣꯏꯍꯟꯕꯤꯌꯨ ꯑꯝꯇ. ꯋꯥꯇꯔ ꯕꯦꯒꯇꯨ ꯏꯁꯤꯡ ꯁꯥꯍꯜꯂꯒ ꯃꯈꯣꯡꯗ ꯑꯝꯇ ꯊꯝꯕꯤꯌꯨ. ꯐꯩꯖꯨꯞꯇꯣ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯁꯨꯞꯆꯟꯕꯤꯒꯅꯨ. ꯆꯦꯛꯑꯞ ꯐꯖꯅ ꯆꯠꯇꯦ ꯃꯥ, ꯑꯗꯨꯒꯤꯅꯤ. ꯑꯩ ꯑꯉꯥꯡꯁꯤ ꯊꯤꯜꯂꯝꯃꯒ ꯂꯥꯛꯅꯕ ꯇꯧꯔꯒꯦ. ꯑꯗꯨꯐꯥꯎ ꯏꯅꯣꯝꯆꯥꯅ ꯋꯥꯔꯁꯨ ꯋꯥꯅ ꯑꯝꯇ ꯃꯅꯥꯛꯇ ꯂꯩꯕꯤꯔꯝꯃꯨ. ꯍꯣꯏ ꯍꯣꯏ, ꯑꯩ ꯃꯣꯝꯄꯥꯛ ꯐꯤꯗꯛꯀꯥꯁꯦ ꯑꯝꯇ ꯁꯤꯟꯗꯣꯛꯈꯤꯒꯦ ꯑꯗꯨꯗꯤ. ꯅꯪꯁꯨ ꯌꯥꯕꯒ ꯑꯝꯇ ꯍꯥꯏꯗꯣꯔꯛꯅꯕ ꯇꯧꯀꯣ ꯑꯗꯨꯗꯤ. ꯍꯣꯏ ꯏꯅꯣꯝꯆꯥ, ꯑꯩ ꯂꯥꯛꯑꯒꯦ. ꯔꯨꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯒ ꯀꯤꯆꯟꯗ ꯇꯞꯐꯤꯡ ꯆꯪꯂꯛꯂꯒ ꯃꯃꯥꯅ ꯆꯥꯛ ꯏꯟꯕꯤꯔꯤꯕ ꯃꯆꯥꯅꯨꯄꯤꯗꯨꯗ, ꯆꯥꯊꯣꯏ, ꯅꯪ ꯄꯄꯥ ꯌꯥꯎꯗ꯭ꯔꯁꯨ ꯁ꯭ꯀꯨꯜ ꯆꯠꯄ ꯌꯥꯒꯗ꯭ꯔꯣ? ꯄꯄꯥ ꯊꯕꯛ ꯑꯃ ꯂꯩꯔꯤ, ꯉꯁꯤꯗꯤ ꯄꯨꯄꯨꯗ ꯊꯤꯜꯍꯜꯂꯒꯦꯔꯥ? ꯀꯥꯏꯗ ꯆꯠꯇꯣꯏꯅꯣ ꯄꯄꯥ? ꯃꯃꯥꯒꯤ ꯍꯤꯗꯥꯛ ꯊꯤꯟꯕ ꯆꯠꯇꯣꯏꯔꯥ? ꯌꯥꯏꯍꯦꯟ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯃꯃꯥꯒꯤ ꯍꯤꯗꯥꯛ ꯊꯤꯟꯕ ꯆꯠꯂꯨꯒꯦ. ꯀ꯭ꯂꯥꯁꯇ ꯃꯤꯁ ꯊꯣꯏꯅ ꯉꯥꯡꯕꯗ ꯃꯨꯟꯅ ꯇꯥꯗꯧꯕꯀꯣ. ꯕꯤꯁꯀꯤꯠ ꯌꯥꯝꯅ ꯆꯥꯕ ꯌꯥꯗꯦ. ꯍꯣꯏ ꯄꯄꯥ. ꯑꯗꯣ ꯑꯩ ꯂꯧꯕꯗꯤ ꯂꯥꯛꯑꯣꯀꯣ ꯍꯣꯔꯦꯟ. ꯂꯥꯛꯇꯗꯤꯀꯣ. ꯐꯖꯅ ꯆꯠꯂꯨꯔꯣꯀꯣ. ꯃꯆꯥꯒꯤ ꯃꯔꯥꯏꯕꯛꯇ ꯆꯨꯞꯄꯤꯔꯝꯃꯒ ꯌꯥꯏꯍꯦꯟ ꯇꯍꯥ ꯊꯣꯔꯛꯂꯤ. ꯄꯨꯡꯈꯥꯏꯃꯨꯛ ꯆꯪꯒꯗꯕ ꯂꯝꯕꯤꯗꯣ ꯃꯤꯅꯠ 20 ꯐꯥꯅ ꯆꯪꯍꯟꯗꯅ ꯃꯗꯣꯝꯆꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ. ꯃꯗꯣꯝꯆꯥꯅ, ꯅꯪ ꯂꯥꯛꯂꯕ꯭ꯔꯥ? ꯍꯣꯏ ꯏꯅꯣꯝꯆꯥ. ꯆꯤꯡꯁꯦꯜꯗꯤ? ꯑꯩꯒꯤ ꯔꯨꯝꯗ ꯂꯩꯍꯧꯕꯅꯤ. ꯏꯅꯣꯝꯆꯥ ꯏꯟꯁꯥꯡ ꯁꯦꯝꯃꯟꯕ ꯂꯣꯏꯔꯒ ꯆꯪꯉꯛꯀꯦ. ꯅꯪ ꯆꯪꯉꯝꯃꯣ. ꯍꯣꯏ ꯏꯅꯣꯝꯆꯥ. ꯃꯗꯣꯝꯆꯥꯒꯤ ꯔꯨꯝꯗ ꯆꯪꯂꯛꯂꯒ ꯐꯃꯨꯡꯗ ꯍꯤꯞꯄꯤꯕ ꯆꯤꯡꯁꯦꯜꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯐꯝꯊꯔꯒ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯇꯞꯅ ꯀꯧꯔꯛꯏ. ꯁꯅꯥ, ꯇꯥꯕ꯭ꯔꯣ? ꯅꯁꯥ ꯈꯤꯇꯪ ꯐꯕ꯭ꯔꯣ? ꯀꯃꯥꯏ ꯇꯧꯔꯤꯅꯣ? ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ? ꯉꯔꯥꯡ ꯅꯣꯡ ꯆꯣꯠꯂꯨꯕꯩꯅꯤ, ꯀꯩꯁꯨ ꯇꯧꯗꯦ. ꯑꯩ ꯊꯕꯛ ꯆꯠꯀꯦ ꯈꯟꯕꯅꯤ. ꯏꯅꯣꯝꯆꯥꯅ ꯅꯪ ꯂꯥꯛꯑꯒ ꯆꯠꯂꯣꯅ ꯉꯥꯏꯔꯤꯅꯤ. ꯌꯥꯝ ꯀꯨꯏ ꯂꯥꯛꯄ ꯉꯁꯤꯗꯤ. ꯀꯟꯅ ꯊꯧꯔꯛꯏꯅꯦ ꯒꯥꯔꯤꯒꯥꯁꯦ. ꯅꯪ ꯍꯣꯁꯄꯤꯇꯥꯜꯗ ꯑꯝꯇ ꯆꯠꯁꯤ ꯁꯅꯥ. ꯍꯤꯗꯥꯛ ꯒꯨꯂꯤ ꯑꯝꯇ ꯆꯥꯔꯒ ꯀꯣ, ꯅꯤꯡꯉꯥꯏ ꯇꯧꯔꯅꯨ. ꯌꯥꯅꯤꯌꯦ ꯆꯠꯇ꯭ꯔꯁꯨ. ꯅꯨꯡꯁꯥ ꯈꯔ ꯊꯣꯛꯄꯒ ꯀꯩꯁꯨꯝ ꯇꯧꯔꯣꯏ. ꯑꯩ ꯊꯕꯛ ꯂꯤꯞ ꯂꯧꯕꯁꯨ ꯅꯠꯇꯦ, ꯈꯤꯇꯪ ꯊꯦꯡꯅ ꯂꯥꯛꯀꯦꯕꯨꯗꯤ ꯍꯥꯏꯈ꯭ꯔꯦ. ꯊꯕꯛꯇ ꯍꯥꯏꯁꯤꯕꯨ ꯁꯅꯥ, ꯅꯁꯥꯗꯣ ꯅꯥꯔꯒ ꯅꯪꯅ ꯇꯥꯜꯂꯤꯕ ꯁꯦꯜꯗꯨꯅ ꯀꯩꯗꯧꯗꯣꯏꯅꯣ? ꯑꯝꯇ ꯍꯥꯏꯔꯛꯑꯣ. ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ? ꯑꯔꯦꯝꯕ ꯂꯣꯏ ꯇꯥꯅꯤ. ꯅꯪ ꯁꯤ ꯐꯥꯎꯗꯤ ꯈꯪꯐꯝ ꯊꯣꯛꯏ. ꯄꯩꯁꯥ ꯉꯥꯛꯀꯤ ꯋꯥꯁꯨ ꯅꯠꯇꯦ. ꯍꯌꯦꯡ ꯁꯣꯏꯗ ꯉꯥꯝꯗꯅ ꯂꯩꯈꯤꯗꯕ ꯊꯣꯛꯑꯣ, ꯀꯅꯥꯅ ꯑꯩꯒꯤ ꯀꯔꯃ ꯁꯣꯟꯕꯤꯔꯛꯀꯅꯤ? ꯌꯥꯝ ꯈꯜꯂꯤ ꯀꯣꯛꯁꯤꯗ. ꯁꯦꯜ ꯊꯨꯝ ꯂꯩꯇ꯭ꯔꯦꯒꯥꯅ ꯑꯁꯇꯤ ꯁꯣꯔꯥꯠ ꯑꯝꯇ ꯇꯧꯕꯤꯔꯛꯇ꯭ꯔꯗꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯣꯏꯕꯣ. ꯏꯄꯪ ꯍꯦꯛ ꯄꯪꯈꯩ ꯉꯥꯡꯉꯛꯏꯕ ꯋꯥꯗꯨꯗ ꯌꯥꯏꯍꯦꯟ ꯆꯤꯡꯁꯦꯜꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯔꯨꯔ ꯃꯥꯅꯤ. ꯐꯃꯨꯡꯗꯨꯗ ꯃꯈꯨꯠꯇꯨꯅ ꯄꯥꯏꯔꯒ ꯂꯥꯝꯗꯨꯅ ꯀꯣꯟꯁꯤꯟꯕꯤ, ꯑꯗꯨꯒ ꯃꯅꯝꯒꯟꯅ ꯅꯥꯟꯗꯨꯅ ꯍꯥꯏꯔꯛꯏ. ꯀꯅꯥꯅ ꯅꯪ ꯁꯤꯅꯤ ꯍꯥꯏꯅꯣ? ꯁꯤꯔꯁꯨ ꯍꯌꯦꯡ ꯋꯥꯏ, ꯀꯣꯟꯅ. ꯍꯧꯖꯤꯛ ꯁꯤꯕ ꯌꯥꯗ꯭ꯔꯤ. ꯅꯪꯗ ꯍꯦꯟ ꯂꯩꯁꯤꯗꯤ ꯅꯪꯒꯤꯗꯤ. ꯀꯩꯁꯨꯝ ꯋꯥꯠꯍꯜꯂꯣꯏ. ꯁꯨꯃꯥꯏꯅ ꯃꯇꯨꯡ ꯃꯅꯥꯎ ꯋꯥ ꯍꯥꯏꯒꯅꯨ. ꯏꯁꯥ ꯈꯤꯇꯪ ꯉꯝꯃꯛꯇꯕꯒ ꯁꯨꯃꯥꯏꯅ ꯈꯜꯂꯛꯑꯗꯤ ꯑꯩꯅ ꯍꯣꯠꯅꯔꯤꯁꯦ ꯑꯔꯦꯝꯕ ꯂꯣꯏꯅ ꯇꯥꯒꯗꯣꯏꯅꯤ. ꯅꯪꯉꯣꯟꯗꯒꯤ ꯗꯥꯏ ꯍꯦꯟꯅ ꯍꯥꯟꯅ ꯆꯠꯄ ꯄꯥꯝꯕ꯭ꯔꯥ ꯁꯅꯥ? ꯅꯪꯗꯤ ꯌꯥꯗꯦ. ꯆꯠꯂꯁꯨ ꯑꯩ ꯍꯥꯟꯅ ꯆꯠꯇꯧꯅꯤ. ꯑꯗꯨꯗꯤ ꯀꯥꯔꯟ ꯉꯥꯡꯒꯅꯨ. ꯐꯤꯔꯣꯜꯁꯨ ꯄꯨꯔꯛꯄꯅꯤ, ꯑꯁꯤ ꯍꯣꯡꯇꯣꯛꯑꯒ ꯍꯣꯁꯄꯤꯇꯥꯜꯗ ꯑꯝꯇ ꯆꯠꯊꯣꯛꯑꯁꯤ. ꯅꯪ ꯌꯨꯝꯗ ꯍꯥꯏꯗꯗ꯭ꯔꯤꯀꯥꯟꯗ. ꯀꯥꯏꯗꯒꯤ ꯐꯤꯔꯣꯜꯅꯣ ꯅꯪꯗꯤ? ꯎꯄꯨꯗ ꯄꯩꯈꯩ ꯌꯥꯎꯏ ꯀꯩꯅꯣ. ꯑꯝꯇ ꯃꯆꯤ ꯂꯦꯡꯗꯅ ꯂꯩꯔꯤ, ꯃꯄꯣꯞ ꯀꯥꯏꯗꯅ. ꯏꯃꯥ ꯍꯣꯏꯗꯗꯤ ꯍꯥꯏꯔꯝꯕ꯭ꯔꯣ ꯗꯥꯏ ꯍꯦꯟꯅ? ꯍꯥꯏꯔꯝꯃꯤ. ꯏꯆꯥꯊꯣꯏ ꯁ꯭ꯀꯨꯜꯗ ꯊꯤꯟꯕꯗꯤ ꯅꯪꯗ꯭ꯔꯤ. ꯁꯤꯗ ꯑꯗꯨꯝ ꯂꯥꯛꯑꯦꯗꯅ. ꯁꯤ, ꯍꯧꯒꯠꯂꯣ. ꯅꯃꯥꯏ ꯅꯃꯤꯠꯇꯤ ꯇꯥꯔꯕ ꯅꯠꯇ꯭ꯔꯥ? ꯆꯥ ꯐꯥꯎ ꯊꯛꯑꯦꯗ. ꯀꯩꯒ ꯆꯥꯔꯤꯕ? ꯇꯟꯒ ꯆꯥꯏꯌꯦ. ꯑꯩꯕꯨꯗꯤ ꯆꯥꯗ꯭ꯔꯦ, ꯊꯥꯎꯗꯣ ꯇꯟꯗꯅ. ꯁꯛꯍꯦꯟꯒꯤꯗ ꯑꯩ ꯇꯣꯉꯥꯟꯅ ꯁꯦꯝꯍꯟꯒꯦ. ꯐꯤꯔꯣꯜꯗꯣ ꯍꯣꯡꯗꯣꯛ. ꯑꯩ ꯁꯛꯍꯦꯟꯗ ꯑꯝꯇ ꯋꯥꯔꯤ ꯁꯥꯒꯦꯀꯣ. ꯀꯨꯏꯔꯣꯏ, ꯉꯥꯛꯇꯅꯤ. ꯆꯤꯡꯁꯦꯜꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯌꯥꯏꯍꯦꯟꯒ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯏ. ꯁꯛꯍꯦꯟꯒꯤꯗ ꯀꯩꯅꯣꯝꯃ ꯆꯥꯔꯒ ꯑꯅꯤꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯦ. ꯉꯥꯏꯍꯥꯛ ꯉꯥꯏꯊꯣꯛ ꯉꯥꯏꯁꯤꯟ ꯇꯧꯏ, OPD ꯃꯇꯝꯗ ꯌꯦꯡꯒꯗꯧꯕ ꯑꯣꯏꯕꯅꯤꯅ. ꯀꯨꯏꯕꯗꯤ ꯀꯨꯏꯗꯦ. ꯏꯈꯪꯗ ꯈꯪꯅꯗꯅ ꯂꯩꯔꯕ ꯃꯐꯝ ꯑꯃꯗ ꯌꯥꯏꯍꯦꯟꯅ ꯆꯪꯂꯛꯄꯅꯤ. ꯄꯨꯡ ꯑꯃ ꯍꯦꯜꯂꯛꯀꯗꯧꯔꯦ ꯌꯥꯏꯍꯦꯟꯒ ꯆꯤꯡꯁꯦꯜꯒꯅ ꯗꯣꯛꯇꯔꯒꯤꯗ ꯀꯟꯁꯜ ꯇꯧꯕ ꯆꯪꯈꯤꯕꯗꯣ.
Mapanda mi amana ngaiduna thanamladi as kuimankhre hairani adubu haibinaba mina yautrabada yahen magi daf laiba pumnamak doctor da hangi kari tauba yaba kari na phani kari treatment amuk makha chathagani doctor na khitang kupna yengbiyo haiba simadi yam toiri yahen gi chindagi haiba henmanlakpa haibadu yaurakpana chingsel na tumin lamduna yahen gi makhut paiseli khangi ka hena pakhatchari haiba hakchang di chingsel da panjabani thawai di yahen na laukrabani chingsel masana masabu yengjabadagi yahen na yengbana charuk chama heli haibu yai akupa marol sutanare hana dauna thawa sadaba tawranu monthly checkup lao haibasimadi doctor sina toina melai chingsel gi hidaguli adagi chanaba chaba yaba pumnamak leiraga chingsel gi thongalda yahen na chingsel bu thinjinbirami polythene duga makhutuna pairaga ison sona sumang du changakpada chingsel makhuradu hanagum hana yu ngauduna mangol da law chingsel ubada hey nang halak labra leisabiro mawro nangbo ha lekai sigi mamangda imai se thangdoktuna chatpa ngamdrene ahi ngamabu karai da yari uge uchik ni haidana masa pandana painingwa mafamda paibo yabusu nate ngaiko nang kanan thilei chingsel pochai du imung da thamuraga thongjen pandu da leptuna tapna khumlai dai hena thilambani wa akan banganglakani khangbana chingsel imung da changkre ngang hawi tare roi khangasu haukiba mayam du puthok tuna chai hawi nong manini lip lauthoaga pothaduna lei ya hena yadaba henman bagi tawbani phamungda ayamba leiri numidang du chak to aba matungda phamungda hiptuna leiri ngai numit humni marini pau phangna rudraba mamana bidu call tawri asomdagi chingsel tabro tai nangna sangam de hai numit mari suri thabak laktabasu kamai tawrige nangbo nahan nong khare chotlubaini pharanida thabak sula adawni aise nahonda wa ma haigena tawrakpani akhai manager do transfer chatki dore adugi trip ama moirang da chachena hainayi nangna sabudi ngamde ado nungsit asengbu su phangboina chatlusidana adu phau chatpading hamnidana na ngamnida ngambaidi ado ayamda khalakhige ko chatlusi sum nangsu kuiramani chattaba manager sina phattaba oiramadi chatrasu yaba aikhoida manawdawna luna tawbirambanina mana hairakpada hek ngamoi haidu su ngamdaba aido ado nangsu khaluko chatti chatse kaidawnginu chattoiba hangchitni ai sadi khara nungaite ado yengase hoi thona pharoko ani to phone thamnakre hanadagisu magi asonba haiba sakpham simadi kana amata da electri magi manung mapan phawna uba hayo hairadi yahen simakhakni awaba pumba phungjilaga hanagumna stapula punduna moirangda haifet puluna ba haiduna lai chingselna haiba haidaba yahendi ikhangda khanglabani chatlani haiba ayuktagi chatkibani thengakani haiba khangi adubu pung 8 tasila aphau yumda hanjinbagi mami udrabaduda yahen moirang lambi lomda laktuna chingselda call tawba horai tabrasana kaida lei chingsel makhondo inik nikyaga sigi bisemburda irang tho ena leire chatpasu yadre aidi hana su khangde sidi moi su khangdaba mali bazar leiri dudaro kaidano pakhat kanu ke shutawre ai hala age tawre yumda laktringai da duda la age ye yarni manager hoi si yauri moina dum phana basinge hai pung kya tarage hoje nangbu hidaguli di pubro pude ya hendo sorama sangno hondo aga ai laurage ga ngairama ko mafam chana icha thoidi imana chak bijare haibani tumam babu yare hoi nang hidak tom da paibiro ko dude thamme ko hoi chingsel du masadu pakhat padi haurabani adubu yai hena wa ma hairakibaduna ma tumina leiri pungkhai muk adumak panduna leiri moi khakta nate gari yami mafamdu da panlaga leiri badu
ꯒꯥꯔꯤꯗꯒꯤ ꯈꯤꯇꯪ ꯆꯠꯊꯣꯛꯑꯒ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯌꯥꯍꯦꯟꯅ ꯐꯣꯟꯒꯤ ꯐ꯭ꯂꯥꯁꯇꯨ ꯊꯥꯜꯂꯒ ꯆꯤꯡꯁꯦꯜ ꯌꯦꯡꯅꯕ ꯍꯣꯠꯅꯔꯤꯗꯨ ꯆꯤꯡꯁꯦꯜꯅ ꯎꯔꯗꯨꯅ ꯀꯧꯔꯛꯏ꯫ ꯗꯍꯦꯟ! ꯄꯣꯂꯤꯊꯤꯟꯗꯨꯗꯒꯤ ꯏꯁꯤꯡ ꯕꯣꯇꯜ ꯑꯃ ꯂꯧꯊꯣꯛꯑꯒ ꯆꯤꯡꯁꯦꯜꯗ ꯄꯤꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣ ꯃꯤ ꯃꯌꯥꯝꯁꯤꯗꯤ? ꯈꯪꯗꯦ, ꯆꯠꯄ ꯌꯥꯔꯣꯏꯅ ꯂꯣꯏꯅ ꯂꯩꯔꯤꯅꯤ꯫ ꯃꯣꯏꯅ ꯃꯣꯏꯅꯤ, ꯅꯪꯗꯤ ꯌꯥꯔꯣꯏ꯫ ꯑꯩ ꯉꯥꯡꯅꯒꯦ, ꯏꯌꯥꯝꯕ ꯑꯃ ꯎꯔꯝꯃꯤ, ꯃꯉꯣꯟꯗ ꯍꯥꯏꯔꯒ ꯌꯥꯅꯤ꯫ ꯍꯥꯏꯔꯨꯔꯅꯨ, ꯃꯌꯥꯝꯒ ꯑꯗꯨꯝ ꯆꯠꯂꯁꯦ꯫ ꯌꯥꯍꯦꯟꯗꯨ ꯒ꯭ꯌꯥꯟ ꯑꯃ ꯍꯦꯛ ꯇꯥꯗꯅ ꯆꯤꯡꯁꯦꯜꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯉꯥꯏꯈꯣ, ꯅꯪꯅ ꯃꯣꯏꯔꯥꯡꯗ ꯀꯣꯏꯔꯤꯅꯦꯅ ꯆꯠꯂꯨꯔꯤꯁꯦ ꯀꯅꯥꯗ ꯍꯥꯏꯔꯝꯒꯦ? ꯑꯁꯨꯛ ꯊꯦꯡꯉꯀꯥꯟꯁꯤꯗ ꯑꯩ ꯂꯩꯔꯝꯗ꯭ꯔꯗꯤ ꯅꯪ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯒꯦ? ꯀꯩꯒꯤꯅꯣ ꯅꯪꯅ ꯃꯤꯅ ꯑꯍꯥꯏ ꯈꯨꯗꯤꯡ ꯉꯝꯗꯦ, ꯌꯥꯔꯣꯏ ꯍꯥꯏꯕ ꯉꯝꯗ꯭ꯔꯤꯁꯤꯕꯣ? ꯗꯣꯛꯇꯔꯅ ꯀꯩ ꯍꯥꯏꯒꯦ ꯅꯪꯉꯣꯟꯗ? ꯍꯤꯗꯥꯛ ꯃꯇꯝ ꯆꯥꯅ ꯆꯥꯕꯁꯦ ꯅꯪ ꯋꯥꯕ꯭ꯔꯥ? ꯁꯤꯃꯈꯛꯇꯤ ꯅꯪ ꯌꯥꯕꯤꯌꯨ ꯍꯥꯏꯕꯅꯦ ꯁꯅꯥ꯫ ꯅꯪꯕꯨ ꯍꯤꯡꯅꯤꯡꯗ꯭ꯔꯕꯣ ꯀꯩꯝꯇ? ꯏꯅꯥꯛꯇ ꯊꯝꯃꯒ ꯅꯪꯕꯨ ꯁꯦꯟꯅꯕꯁꯨ ꯑꯩ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨ ꯐꯅ ꯑꯣꯏꯁꯅꯨ꯫ ꯑꯩꯅ ꯂꯥꯞꯅ ꯅꯪꯕꯨ ꯌꯦꯡꯖꯔꯤꯁꯦ ꯅꯪ ꯈꯤꯇꯪ ꯈꯪꯕꯤꯌꯨꯕ꯫ ꯁꯅꯥ, ꯅꯪꯕꯨ ꯅꯥꯕꯁꯦ ꯑꯝꯇ ꯐꯍꯟꯁꯤ ꯀꯩꯗꯧꯔꯒꯦ? ꯑꯩꯁꯨ ꯉꯟꯅ ꯍꯜꯂꯛꯀꯗ꯭ꯔꯅ ꯇꯧꯕꯅꯤ꯫ ꯂꯥꯛꯑꯣ, ꯌꯨꯝꯗꯗꯤ ꯆꯥꯛ ꯊꯣꯡꯂꯝꯒꯗ꯭ꯔꯥ? ꯅꯪꯅ ꯑꯃꯨꯛ ꯍꯜꯂꯒ ꯊꯣꯡꯉꯨꯕ ꯍꯥꯏꯗꯨꯗꯤ ꯋꯥꯔꯅꯤ꯫ ꯍꯣꯇꯦꯜꯗꯒꯤ ꯀꯩꯅꯣꯝꯃ ꯆꯥꯈꯣ꯫ ꯂꯥꯛꯑꯣ, ꯑꯩ ꯁꯛꯍꯦꯟꯅ ꯁꯦꯝꯍꯟꯒꯦ꯫ ꯌꯥꯔꯅꯤꯌꯦ, ꯗꯥ ꯁꯛꯍꯦꯟꯅ ꯁꯨꯝ ꯍꯥꯏꯔꯤꯗꯣ ꯑꯩꯁꯨ ꯏꯀꯥꯏ꯫ ꯐ꯭ꯔꯤꯗ ꯆꯥꯒꯦ ꯍꯥꯏꯕ꯭ꯔꯣ ꯑꯩꯈꯣꯏꯕꯣ? ꯀꯩꯅꯣꯅꯦ? ꯂꯥꯛꯑꯣꯁꯦ, ꯄꯨꯡ ꯌꯧꯔꯤ꯫ ꯑꯅꯤꯗꯣ ꯂꯥꯛꯃꯤꯟꯅꯔꯒ ꯍꯥꯟꯅꯒꯨꯝꯅ ꯁꯛꯍꯦꯟꯅ ꯄꯤꯛꯇꯛ ꯍꯥꯡꯂꯤꯕ ꯀꯦꯐꯦꯗꯨꯗ ꯃꯣꯏ ꯑꯅꯤꯒꯤ ꯇꯣꯉꯥꯟꯅ ꯁꯦꯝꯍꯟꯗꯨꯅ ꯆꯥꯔꯒ ꯆꯤꯡꯁꯦꯜꯕꯨ ꯃꯌꯨꯝꯗ ꯊꯤꯟꯕꯤꯔꯛꯏ꯫ ꯍꯥꯟꯅꯒꯨꯝꯅ ꯉꯁꯤꯁꯨ ꯆꯩ ꯊꯥꯡꯗꯨꯅ ꯇꯧꯔꯛꯏ ꯃꯥꯕꯨ ꯄꯣꯛꯂꯤꯕ ꯃꯄꯥꯗꯨꯅ꯫ ꯊꯋꯥ ꯁꯥꯅ ꯇꯥꯗ꯭ꯔꯦ꯫ ꯃꯁꯥꯗꯨ ꯉꯝꯗꯕ ꯍꯦꯟꯃꯟꯕꯅ ꯆꯤꯡꯁꯦꯜ ꯐꯃꯨꯡꯗ ꯆꯪꯈ꯭ꯔꯒ ꯅꯤꯡꯉꯥꯏꯗ ꯇꯨꯝꯈ꯭ꯔꯦ꯫ ꯌꯥꯍꯦꯟꯁꯨ ꯆꯤꯡꯁꯦꯜꯕꯨ ꯁꯦꯟꯅꯕ ꯂꯦꯞꯇꯦ꯫ ꯃꯣꯏꯔꯥꯡ ꯆꯠꯂꯨꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯆꯤꯡꯁꯦꯜ ꯃꯁꯥꯗꯨ ꯉꯝꯗꯕ ꯁꯨꯝ ꯍꯦꯜꯂꯛꯂꯤ꯫ ꯊꯕꯛ ꯃꯐꯝꯗ ꯂꯥꯛꯂꯕ ꯀꯥꯟꯗ ꯈꯛꯇꯅꯤ ꯌꯥꯍꯦꯟꯅ ꯆꯤꯡꯁꯦꯜꯕꯨ ꯎꯕ ꯐꯪꯕꯗꯤ꯫ ꯃꯌꯨꯝꯗ ꯀꯃꯥꯏꯅ ꯂꯩꯔꯤ ꯍꯥꯏꯕ ꯌꯥꯍꯦꯟ ꯆꯤꯡꯁꯦꯜ ꯅꯨꯃꯤꯠꯇꯨꯁꯨ ꯃꯁꯥ ꯐꯥꯎꯕ ꯂꯦꯡꯕ ꯉꯝꯗꯗꯅ ꯐꯃꯨꯡꯗ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯈꯅꯥꯎꯁꯨ ꯏꯀꯪ ꯀꯪꯂꯦ꯫ ꯁꯦꯡꯅ ꯁꯤ ꯌꯧꯅ ꯃꯁꯥꯁꯦ ꯀꯔꯝ ꯀꯥꯟꯗ ꯁꯣꯛꯈꯤꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯐꯅ ꯀꯟꯅ ꯁꯣꯛꯇꯅꯕ ꯍꯣꯠꯅꯕꯅꯤ, ꯑꯗꯨꯕꯨ ꯌꯥꯔꯛꯇ꯭ꯔꯦ꯫ ꯐꯃꯨꯡꯗ ꯅꯥꯍꯦꯕ ꯑꯃ ꯌꯥꯎꯅ ꯃꯃꯤꯠꯇ ꯄꯤꯔꯥꯡ ꯊꯥꯡꯕ ꯍꯧꯔꯛꯂꯤ꯫ ꯑꯈꯥꯡ ꯀꯟꯕ ꯅꯨꯄꯤ ꯃꯆꯥꯅꯤ꯫ ꯈꯣꯡꯐꯝ ꯑꯃꯈꯛ ꯃꯃꯤꯠ ꯎꯏꯁꯤꯟꯅ ꯊꯥꯡꯈꯤꯕꯗꯨꯅ ꯉꯁꯤ ꯁꯤꯒꯤ ꯐꯤꯕꯝꯁꯤ ꯌꯧꯔꯤꯕꯅꯤ꯫ ꯐꯃꯨꯡ ꯅꯥꯀꯟꯗ ꯏꯃꯟꯃꯟꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯆꯦ ꯃꯇꯠꯇꯨ ꯄꯨꯊꯣꯛꯇꯨꯅ ꯀꯣꯂꯣꯝꯅ ꯃꯌꯦꯛ ꯂꯥꯅ ꯏꯔꯤꯕ ꯃꯌꯦꯛꯇꯨ ꯌꯦꯡꯏ꯫ ꯁꯣꯔ ꯍꯣꯜꯂꯤꯕ ꯍꯥꯏꯗꯨ ꯈꯛꯇ ꯃꯉꯥꯏꯔꯦ꯫ ꯑꯍꯤꯡꯕ ꯃꯤꯑꯣꯏꯕ ꯍꯥꯏꯗꯨꯗꯤ ꯑꯣꯏꯗ꯭ꯔꯦ꯫ ꯀꯔꯤꯒꯤ ꯑꯁꯨꯛ ꯂꯨꯍꯟꯕꯅꯣ ꯄꯨꯟꯁꯤꯁꯦ? ꯇꯔꯥꯏ ꯑꯩꯅ ꯂꯧꯈꯤꯕꯒꯤ ꯃꯍꯩꯔꯥ? ꯅꯪꯗꯤ ꯆꯩꯅꯥꯈꯪꯗ ꯂꯩꯕ꯭ꯔꯥ? ꯏꯃꯤꯠ ꯑꯅꯤꯁꯦ ꯎꯏꯁꯤꯟꯈꯤꯕ ꯉꯥꯏꯅ ꯍꯨꯜꯂꯤꯕ ꯃꯤꯍꯨꯜꯁꯦ ꯂꯦꯞꯈ꯭ꯔꯁꯅꯤ꯫ ꯑꯩ ꯅꯤꯡꯉꯥꯏꯁꯨ ꯇꯧꯔꯔꯣꯏ꯫ ꯄꯦꯟꯂꯤ ꯄꯦꯟꯗꯦ ꯅꯪꯕꯨ ꯏꯅꯥꯛꯇ ꯂꯥꯛꯑꯣꯅꯁꯨ ꯀꯧꯔꯔꯣꯏ꯫ ꯄꯨꯝꯅꯃꯛ ꯅꯪꯅ ꯄꯤꯕ ꯅꯨꯡꯁꯤ ꯈꯨꯗꯣꯜꯅꯤ ꯈꯜꯂꯒꯦ꯫ ꯑꯩ ꯍꯔꯥꯎ ꯄꯦꯟꯊꯣꯛꯑꯒꯦ꯫ ꯑꯩꯉꯣꯟꯗ ꯄꯤꯈꯤꯕ ꯃꯤꯅꯨꯡꯁꯤꯗꯨꯃꯛ ꯏꯆꯥ ꯁꯅꯥꯗ ꯐꯪꯍꯟꯕꯤꯌꯨꯀꯣ꯫ ꯑꯩ ꯅꯤꯡꯉꯥꯏ ꯇꯧꯔꯔꯣꯏ ꯗꯥꯍꯦꯟ꯫ ꯑꯩ ꯑꯅꯝ ꯀꯟꯕꯤ ꯑꯣꯏꯔꯔꯣꯏꯒꯦ꯫ ꯅꯪꯅ ꯍꯥꯏꯕ ꯏꯟꯗꯦꯅ ꯅꯪ ꯉꯁꯤꯗꯤ ꯑꯩꯕꯨꯁꯨ ꯆꯩꯔꯅꯨ꯫ ꯅꯪꯅ ꯆꯩꯕꯁꯦ ꯑꯩ ꯂꯨꯝꯅ ꯈꯜꯂꯨ ꯍꯥꯏꯕ ꯌꯥꯗꯦ꯫ ꯑꯅꯝ ꯌꯥꯝ ꯀꯟꯗ꯭ꯔꯥ ꯅꯪꯒꯤ ꯁꯅꯥꯁꯦ? ꯑꯩꯕꯨ ꯁꯤ ꯌꯧꯅ ꯅꯨꯡꯁꯤꯕꯤꯕꯒꯤ ꯍꯟꯗꯛ ꯃꯄꯣꯛꯁꯤ ꯈꯛ ꯅꯠꯇꯅ ꯃꯄꯣꯛ 8ꯇꯁꯨ ꯅꯪꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯑꯩ ꯆꯠꯄ ꯉꯝꯕ ꯑꯣꯏꯒꯦꯀꯣ꯫ ꯗꯥꯍꯦꯟ, ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ꯫ ꯏꯆꯥꯗꯣ ꯃꯃꯥ ꯑꯩ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯑꯋꯥꯠꯄ ꯑꯝꯇ ꯈꯪꯍꯟꯕꯤꯔꯛꯀꯅꯨ꯫ ꯃꯌꯨꯝꯒꯤ ꯑꯋꯥꯠꯄ ꯑꯃ ꯌꯦꯡꯉꯝꯗ ꯀꯅꯥ ꯑꯃꯗ ꯃꯥꯒꯤ ꯃꯃꯤ ꯐꯥꯎꯕ ꯈꯪꯍꯜꯂꯝꯗ ꯂꯣꯠꯂꯨꯔꯒꯦ ꯍꯥꯏꯅ ꯂꯥꯛꯂꯕ꯭ꯔꯥ? ꯆꯤꯡꯁꯦꯜ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯃꯈꯨꯠꯇ ꯄꯣꯠꯁꯛ ꯑꯃ ꯂꯣꯏꯅꯗ ꯃꯃꯥꯅ ꯑꯔꯣꯏꯕ ꯑꯣꯏꯈꯤꯕ ꯃꯐꯝꯗꯨꯗ ꯂꯥꯛꯇꯨꯅ ꯂꯩꯔꯛꯄ ꯅꯨꯃꯤꯠ 2-3 ꯁꯨꯖꯤꯜꯂꯛꯂꯤ꯫ ꯅꯣꯡꯃꯗꯒꯤ 2-3 ꯆꯤꯡꯁꯦꯜ ꯃꯁꯥ ꯁꯣꯟꯕ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯍꯥꯏꯗꯤ ꯋꯥꯏ ꯀꯧꯕ ꯃꯆꯤꯟꯗꯒꯤ ꯍꯥꯟꯅꯗꯒꯤ ꯁꯤꯒꯤ ꯐꯤꯕꯝꯁꯤ ꯂꯥꯛꯀꯅꯤ ꯈꯪꯏ, ꯑꯗꯨꯅꯕꯨ ꯋꯥꯏ ꯍꯥꯏꯗ꯭ꯔꯤꯕꯅꯤ꯫ ꯌꯥꯍꯦꯟꯅ ꯐꯪꯉꯣꯏꯗꯕ ꯃꯐꯝꯗ ꯂꯩꯒꯦ ꯌꯥꯎꯅ ꯂꯩꯔꯤꯕꯅꯤ꯫ ꯅꯨꯄꯥ ꯃꯥꯁꯨ ꯍꯣꯠꯅꯕ ꯂꯦꯞꯇꯦ꯫ ꯍꯥꯟꯅꯗꯒꯤ ꯃꯊꯧ ꯆꯤꯟꯕ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯊꯤꯒꯦ ꯌꯥꯎꯅ ꯊꯤꯈ꯭ꯔꯗꯤ ꯌꯥꯍꯦꯟꯒꯤ ꯊꯃꯣꯏ ꯃꯅꯨꯡꯗ ꯅꯠꯇꯅ ꯆꯤꯡꯁꯦꯜꯒꯤ ꯂꯩꯐꯝ ꯂꯩꯇꯦ꯫ ꯌꯥꯍꯦꯟꯅ ꯐꯪꯗ꯭ꯔꯤꯀꯥꯟꯗ ꯆꯤꯡꯁꯦꯜ ꯃꯁꯥꯗꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯌꯥꯍꯦꯟꯗ ꯄꯥꯎ ꯐꯥꯎꯏ꯫ ꯑꯃꯨꯛꯇꯪ ꯑꯣꯏꯔꯁꯨ ꯎꯅꯍꯧꯒꯦ ꯈꯟꯅ
ꯃꯥꯅ ꯀꯧꯕꯅꯤ꯫ ꯖꯦꯟ ꯍꯣꯁꯄꯤꯇꯥꯜ ꯔꯨꯝ ꯅꯝꯕꯔ 7꯫ ꯍꯣꯁꯄꯤꯇꯥꯜꯗꯨꯒꯤ ꯔꯨꯝ ꯃꯅꯨꯡꯗ ꯃꯈꯣꯡ ꯇꯞꯅ ꯊꯥꯡꯖꯤꯜꯂꯛꯏ꯫ ꯒ꯭ꯔꯤꯟ ꯀꯂꯔꯒꯤ ꯀꯔꯇꯦꯟꯗꯨꯅ ꯈꯟꯖꯤꯟꯈꯤꯕꯅ ꯌꯥꯍꯦꯟ ꯆꯪꯂꯛꯄꯒ ꯆꯤꯡꯁꯦꯜ ꯎꯒꯦ ꯐꯪꯗꯦ꯫ ꯈꯪꯉꯤ ꯅꯨꯄꯤꯁꯤꯅ ꯂꯩꯔꯝꯒꯗꯕ ꯐꯤꯕꯝꯁꯤ ꯁꯤ ꯈꯪꯕꯅꯕꯨ ꯂꯣꯠꯈꯤꯕꯅꯤ ꯍꯥꯏꯕꯁꯨ ꯈꯪꯉꯤ, ꯄꯥꯎ ꯐꯥꯎꯔꯛꯀꯅꯤ ꯍꯥꯏꯕꯁꯨ ꯈꯪꯉꯤ, ꯑꯗꯨꯕꯨ ꯉꯥꯏꯕꯒꯤ ꯄꯥꯡꯒꯜꯗꯨ ꯌꯥꯎꯈꯤꯗꯕꯅ ꯍꯣꯠꯅꯕꯅꯤ꯫ ꯌꯥꯍꯦꯟ ꯇꯞꯅ ꯆꯪꯂꯛꯂꯒ ꯕꯦꯠꯇꯨꯗ ꯅꯤꯡꯉꯥꯏꯗꯅ ꯍꯤꯞꯂꯤꯕ ꯆꯤꯡꯁꯦꯜꯕꯨ ꯀꯧꯏ꯫ ꯁꯅꯥ, ꯇꯥꯕ꯭ꯔꯣ? ꯗꯥꯍꯦꯟ ꯂꯥꯛꯑꯦ꯫ ꯆꯤꯡꯁꯦꯜ ꯋꯥꯜꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯝꯕ ꯃꯃꯥꯏꯗꯨ ꯇꯞꯅ ꯂꯩꯊꯣꯔꯛꯇꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯇꯞꯅ ꯀꯧꯔꯛꯏ꯫ ꯀꯩꯒꯤꯅꯣ ꯌꯥꯝ ꯊꯦꯡꯉꯤꯅ? ꯑꯩꯅ ꯐꯣꯟ ꯇꯧꯈꯤꯕꯗꯤ ꯄꯨꯡ ꯐꯥꯔꯝꯃꯅꯤ꯫ ꯀꯥꯏꯗꯒꯤꯅꯣ ꯑꯉꯥꯎꯕꯤꯁꯤꯗꯤ ꯄꯨꯡꯈꯥꯏ ꯐꯥꯎꯕ ꯐꯥꯗ꯭ꯔꯤ꯫ ꯊꯕꯛ ꯃꯐꯝꯗꯩ ꯆꯦꯜꯂꯛꯏꯅꯤ꯫ ꯅꯪꯒꯤ ꯑꯩ ꯉꯥꯏꯕ ꯉꯝꯗꯕꯁꯤꯃꯗꯤ ꯅꯪ ꯍꯟꯗꯦ꯫ ꯏꯆꯥꯊꯣꯏ ꯄꯨꯕꯤꯔꯛꯑꯣ ꯍꯥꯏꯔꯒ ꯀꯩꯗꯧꯔꯒꯦ? ꯑꯩꯅ ꯑꯃꯨꯛ ꯉꯥꯏꯔꯗꯤ ꯊꯦꯡꯉꯅꯤꯅ ꯏꯃꯥꯒ ꯂꯥꯛꯑꯣ ꯍꯥꯏꯈꯤꯕꯅꯤ꯫ ꯀꯨꯏꯔꯣꯏ, ꯂꯥꯛꯑꯅꯤ꯫ ꯑꯩ ꯌꯥꯝ ꯀꯨꯏꯅ ꯉꯥꯏꯕ ꯉꯝꯒꯗꯕ ꯃꯥꯟꯗꯦ꯫ ꯗꯥꯍꯦꯟ, ꯑꯝꯇ ꯊꯨꯅ ꯀꯧꯕꯤꯒꯦꯔꯥ? ꯁꯅꯥ, ꯅꯪꯕꯨ ꯑꯅꯝ ꯀꯟꯒꯅꯨꯕ꯫ ꯑꯩ ꯅꯪꯁꯦ ꯀꯃꯥꯏꯅ ꯉꯥꯡꯅꯅꯤ? ꯏꯆꯥꯗꯨꯅ ꯍꯦꯟꯅ ꯂꯥꯛꯅꯤꯡꯉꯤꯕꯅꯤ꯫ ꯏꯃꯥꯗꯣ ꯑꯁꯇꯤ ꯑꯃ ꯆꯠꯂꯨꯏ ꯍꯥꯏ, ꯑꯗꯨ ꯍꯜꯂꯛꯑꯒ ꯂꯥꯛꯀꯦ ꯍꯥꯏꯔꯛꯄꯅꯤ꯫ ꯆꯤꯡꯁꯦꯜ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ, ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯌꯥꯍꯦꯟ ꯂꯥꯛꯏꯗꯨ ꯐꯝꯃ ꯐꯥꯎꯕ ꯍꯥꯏꯗꯦ꯫ ꯌꯥꯍꯦꯟ ꯑꯀꯣꯏꯕꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯏꯁꯤꯡ ꯕꯣꯇꯜ ꯑꯃꯈꯛ ꯅꯠꯇꯅ ꯃꯅꯥꯛꯇ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯃꯣꯝꯄꯥꯛ ꯐꯤꯗꯛꯇꯨꯅ ꯐꯩꯖꯨꯞ ꯑꯣꯏꯅ ꯁꯨꯞꯄꯣꯏ ꯀꯩꯕꯣꯏ ꯇꯧꯗꯨꯅꯅꯤ ꯂꯩꯔꯝꯂꯤꯕꯗꯣ꯫ ꯌꯥꯍꯦꯟꯅ, ꯁꯅꯥ, ꯀꯩꯅꯣ ꯅꯪꯒꯤ ꯍꯤꯗꯥꯛ ꯒꯨꯂꯤꯈꯩꯗꯤ? ꯗꯣꯛꯇꯔ ꯆꯦꯅ ꯀꯥꯏꯗ ꯊꯝꯈ꯭ꯔꯦ? ꯀꯅꯥ ꯂꯥꯛꯑꯝꯒꯦ? ꯀꯔꯤꯝꯇ ꯂꯩꯇ꯭ꯔꯤꯁꯤꯕꯣ ꯁꯤꯗ? ꯑꯌꯨꯛꯇꯅ ꯀꯔꯤ ꯆꯥꯒꯦ? ꯁꯅꯥ, ꯀꯔꯤꯅꯣꯃꯤ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ ꯑꯩꯕꯣ? ꯏꯆꯥꯊꯣꯏ ꯂꯥꯛꯑꯒ ꯍꯤꯗꯥꯛ ꯒꯨꯂꯤ ꯃꯌꯥꯝꯗꯨ ꯎꯔꯗꯤ ꯃꯃꯥ ꯑꯩ ꯅꯥꯏꯌꯦ ꯈꯪꯈ꯭ꯔꯅꯤ꯫ ꯏꯆꯥꯗꯣ ꯃꯊ꯭ꯋꯥꯏ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯔꯣꯏ, ꯑꯗꯨꯒꯤ ꯑꯩꯅ ꯀꯥꯡꯈ ꯃꯈꯥꯗ ꯊꯝꯈꯤꯕꯅꯤ꯫ ꯑꯗꯨ ꯂꯩꯇ꯭ꯔꯒ ꯀꯩꯗꯧꯔꯒꯦ? ꯏꯁꯧ ꯌꯥꯝ ꯂꯥꯡꯉꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯗꯥꯍꯦꯟ ꯅꯪꯅ? ꯏꯁꯧꯒꯤ ꯋꯥ ꯅꯠꯇꯦ ꯁꯅꯥ, ꯅꯪ ꯀꯩ ꯆꯥꯔꯒꯦ ꯍꯥꯏꯕꯅꯤ? ꯀꯔꯤ ꯆꯥꯔꯒꯅꯣ ꯅꯪꯅ ꯂꯩꯔꯤꯁꯤ ꯁꯤꯗ? ꯍꯣꯁꯄꯤꯇꯥꯜꯒꯤ ꯌꯦꯟꯕ ꯂꯥꯛꯄꯗꯨ ꯆꯥꯏꯌꯦ꯫ ꯀꯩꯁꯨ ꯇꯧꯗꯦ, ꯌꯥꯝ ꯍꯥꯎꯋꯦ꯫ ꯑꯗꯨ ꯇꯥꯕꯒ ꯌꯥꯍꯦꯟꯗꯨ ꯆꯤꯡꯁꯦꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯈꯨꯠꯇꯨ ꯇꯞꯅ ꯄꯥꯏꯔꯒ ꯅꯨꯡꯁꯤꯅ ꯀꯧꯔꯛꯏ꯫ ꯁꯅꯥ, ꯅꯪꯕꯨ ꯗꯥꯍꯦꯟꯁꯦ ꯀꯩꯝꯇ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯆꯤꯡꯁꯦꯜ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯈꯨꯝꯃꯛꯏ꯫ ꯀꯩꯒꯤ ꯅꯨꯡꯁꯤꯗꯅꯤ? ꯌꯥꯝ ꯅꯨꯡꯁꯤꯗ꯫ ꯅꯪ ꯅꯨꯡꯁꯤꯕꯩꯅꯤ ꯑꯩꯅ ꯁꯤꯗ ꯂꯩꯔꯤꯁꯤꯁꯨ꯫ ꯑꯗꯨ ꯍꯥꯏꯔꯛꯄꯒ ꯌꯥꯍꯦꯟ ꯆꯤꯡꯁꯦꯜꯒꯤ ꯃꯈꯨꯠꯇꯨ ꯀꯟꯅ ꯄꯥꯏꯁꯤꯜꯂꯒ, ꯁꯅꯥ, ꯁꯤ ꯍꯥꯏꯅꯨꯕ꯫ ꯑꯩꯅ ꯅꯪꯁꯦ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯊꯥꯗꯣꯛꯈꯤꯕꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯁꯅꯥ, ꯅꯪ ꯑꯇꯩꯒꯤ ꯈꯟꯗ꯭ꯔꯁꯨ ꯑꯩꯒꯤ ꯈꯛ ꯈꯜꯂꯒ ꯑꯩꯒ ꯑꯝꯇ ꯂꯩꯁꯤꯕ ꯀꯩꯗꯧꯔꯒꯦ? ꯆꯤꯡꯁꯦꯜ ꯋꯥ ꯃꯈꯥ ꯇꯥꯒꯦ ꯇꯧꯕꯒ ꯊꯣꯡꯗꯨꯗꯒꯤ ꯃꯈꯣꯡ ꯃꯆꯥꯗꯨꯅ ꯄꯨꯗꯨꯅ ꯀꯟꯅ ꯆꯦꯜꯂꯛꯏꯕ ꯃꯆꯥꯅꯨꯄꯤꯗꯨꯅ ꯀꯧꯔꯛꯏ꯫ ꯃꯃꯥ! ꯆꯤꯡꯁꯦꯜ ꯌꯥꯍꯦꯟꯒꯤ ꯈꯨꯠꯇꯨ ꯊꯥꯗꯣꯛꯑꯒ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯏ꯫ ꯁꯅꯥ, ꯅꯪ ꯂꯥꯛꯑꯕꯣ? ꯂꯥꯛꯑꯣ ꯃꯃꯥꯒꯤ ꯅꯥꯛꯇ꯫ ꯃꯆꯥꯅꯨꯄꯤꯗꯨꯅ ꯃꯅꯥꯛꯇ ꯆꯪꯒꯦ ꯇꯧꯕꯒ ꯌꯥꯍꯦꯟꯅ ꯑꯉꯥꯡꯗꯨ ꯄꯝꯈꯠꯈ꯭ꯔꯒ, ꯃꯃꯥꯁꯦ ꯑꯩꯌꯣ ꯅꯥꯔꯤ ꯏꯆꯥꯊꯣꯏ, ꯃꯃꯥꯗ ꯅꯤꯡꯉꯥꯏ ꯇꯧꯕ ꯌꯥꯗꯦꯀꯣ꯫ ꯌꯥꯍꯦꯟꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯅ ꯄꯦꯔꯤ ꯄꯦꯔꯤ ꯈꯨꯝꯃꯛꯏ꯫ ꯑꯌꯣ ꯅꯥꯔꯁꯨ ꯃꯃꯥꯅ ꯂꯥꯛꯑꯣ ꯍꯥꯏꯁꯤꯗꯤ, ꯑꯩ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯅꯤꯡꯉꯤ ꯄꯄꯥ꯫ ꯆꯤꯡꯁꯦꯜ ꯌꯥꯍꯦꯟꯗ ꯇꯠꯇꯨ ꯇꯠꯇꯨ ꯃꯃꯤꯠ ꯑꯗꯨꯅ ꯌꯦꯡꯉꯤ꯫ ꯌꯥꯍꯦꯟ ꯎꯁꯟꯅꯗꯕ ꯁꯥꯔꯒ ꯂꯩꯕ ꯉꯝꯗ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯤꯗꯨ ꯆꯤꯡꯁꯦꯜꯅ ꯍꯤꯞꯄꯤꯕ ꯐꯃꯨꯡꯗꯨꯗ ꯇꯞꯅ ꯐꯝꯊꯍꯜꯂꯤ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯃꯃꯥꯏꯗꯨ ꯇꯞꯅ ꯅꯥꯟꯊꯕꯤꯔꯗꯨꯅ, ꯁꯅꯥ, ꯃꯃꯥ ꯎꯗꯅ ꯂꯩꯕꯗꯨ ꯅꯨꯡꯉꯥꯏꯕ꯭ꯔꯥ? ꯅꯨꯡꯉꯥꯏꯇꯦ꯫ ꯄꯄꯥꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯄꯨꯕꯤꯅꯤ ꯍꯥꯏꯔꯒ ꯁꯨꯡꯄꯨꯁꯨ ꯄꯨꯕꯤꯗꯦ꯫ ꯑꯩ ꯑꯗꯨꯝ ꯀꯞꯄꯤ ꯈꯪꯉꯕ? ꯑꯗꯨ ꯃꯃꯥ, ꯅꯪ ꯑꯩꯌꯣ ꯅꯥꯔꯤꯔꯥ? ꯅꯥꯗꯦ꯫ ꯏꯆꯥ ꯁꯅꯥ ꯂꯩꯔꯤꯉꯩꯗ ꯃꯃꯥ ꯀꯩꯗꯧꯕꯒꯤ ꯅꯥꯗꯣꯏꯅꯣ? ꯉꯥꯏꯈꯣ, ꯅꯪꯒꯤ ꯄꯥꯝꯕꯣꯝꯗ ꯃꯃꯥꯅ ꯁꯤꯔꯝꯕ ꯖꯟꯇ꯭ꯔꯗꯨꯗꯤ? ꯑꯗꯨꯗꯨꯀꯣ ꯕꯨꯕꯣꯛꯅ ꯂꯧꯊꯣꯛꯈ꯭ꯔꯤꯕ꯫ ꯑꯩꯅ ꯃꯃꯥꯅ ꯁꯥꯎꯒꯅꯤ ꯍꯥꯏꯔꯒ ꯃꯣꯏꯅ ꯌꯥꯗꯦ꯫ ꯄꯄꯥꯁꯨ ꯌꯥꯝꯅ ꯀꯞꯄꯤ꯫ ꯃꯃꯥ, ꯅꯪ ꯅꯥꯕ ꯐꯔꯣ, ꯌꯨꯝꯗ ꯑꯩꯒ ꯄꯄꯥꯒ ꯄꯨꯟꯅ ꯂꯩꯁꯦ꯫ ꯂꯥꯛꯑꯗꯣꯏꯅꯦ, ꯏꯆꯥ ꯀꯨꯏꯅ ꯍꯨꯟꯗꯣꯛꯄ ꯌꯥꯕ ꯅꯠꯇꯦ꯫ ꯑꯗꯨ ꯁꯅꯥ, ꯃꯈꯥ ꯇꯥꯒꯦ ꯇꯧꯕꯒ
ꯍꯣꯁꯄꯤꯇꯥꯜꯗꯨꯕꯨ ꯁꯦꯟꯅꯕ ꯅꯔꯁꯇꯨꯅ ꯂꯥꯛꯇꯨꯅ ꯃꯅꯥꯛꯇ ꯑꯉꯥꯡ ꯃꯆꯥ ꯑꯍꯜ ꯃꯁꯥ ꯁꯣꯟꯕ ꯑꯃꯠꯇ ꯆꯪꯍꯟꯕꯤꯔꯝꯒꯅꯨ ꯍꯥꯏꯔꯝꯕꯗꯨꯅ ꯌꯥꯍꯦꯟꯅ ꯃꯆꯥꯅꯨꯄꯤꯗꯣ ꯄꯝꯗꯨꯅ ꯃꯕꯣꯛꯇ ꯁꯤꯟꯅꯈ꯭ꯔꯦ꯫ ꯌꯥꯍꯦꯟ ꯆꯤꯡꯁꯦꯜꯒꯤ ꯃꯅꯥꯛꯇꯒꯤ ꯃꯆꯤ ꯂꯦꯡꯗꯦ ꯍꯥꯏꯕ ꯌꯥꯔꯦ꯫ ꯊꯕꯛ ꯑꯃꯠꯇ ꯆꯠꯊꯣꯛꯇ꯭ꯔꯤ꯫ ꯁꯨꯇꯤ ꯂꯧꯊꯣꯛꯑꯒ ꯆꯤꯡꯁꯦꯜꯒꯤ ꯃꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩ꯫ ꯅꯔꯁ ꯗꯣꯛꯇꯔꯅ ꯃꯤ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯕꯤꯌꯨ ꯍꯥꯏꯕꯁꯤ ꯇꯣꯏꯅ ꯍꯥꯏ꯫ ꯌꯥꯍꯦꯟ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯅꯨꯃꯤꯠ ꯃꯁꯤꯡ ꯌꯥꯝꯂꯛꯂꯦ ꯇꯨꯝꯁꯤꯠ ꯐꯥꯔꯛꯇꯕ꯫ ꯑꯅꯝ ꯀꯟꯕꯤ ꯃꯥꯅ ꯑꯅꯝ ꯀꯟꯕꯁꯨ ꯇꯝꯕꯤꯔ ꯃꯥꯜꯂꯦ꯫ ꯋꯥꯏ ꯍꯥꯏꯗꯦ ꯅꯨꯄꯥꯁꯨ ꯅꯨꯄꯤꯁꯨ꯫ ꯂꯩꯈꯥ ꯇꯥꯔꯁꯨ ꯄꯨꯟꯅ ꯇꯥꯈꯤꯁꯤ, ꯍꯤꯡꯉꯁꯨ ꯄꯨꯟꯅ ꯍꯤꯡꯈꯤꯁꯤ꯫ ꯈꯨꯠꯁꯦ ꯀꯟꯅ ꯄꯥꯏꯌꯨ, ꯑꯩꯅ ꯊꯥꯗꯣꯛꯀꯦ ꯈꯜꯂꯁꯨ ꯅꯪ ꯃꯔꯝ ꯍꯪꯗꯅ ꯑꯩ ꯈꯥꯝꯃꯛꯎ ꯍꯥꯏꯅꯈꯤꯕꯅꯤ꯫ ꯆꯤꯟꯅ ꯅꯠꯇ꯭ꯔꯁꯨ ꯊꯃꯣꯏ ꯑꯅꯤ ꯍꯥꯏꯅꯔꯒ ꯂꯩꯔꯤꯕꯅꯤ꯫ ꯆꯤꯡꯁꯦꯜ ꯃꯁꯥꯗ ꯐꯤꯕꯝ ꯑꯃ ꯇꯥꯔꯛꯇ꯭ꯔꯦ꯫ ꯌꯥꯍꯦꯟ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯔꯦ꯫ ꯎꯄꯥꯏ ꯑꯃ ꯂꯩꯔꯛꯇ꯭ꯔꯦ꯫ ꯍꯥꯟꯅ ꯗꯣꯛꯇꯔꯅ ꯊꯥꯔꯛꯈꯤꯕ ꯃꯇꯝꯗꯨꯗꯒꯤ ꯈꯔꯗꯤ ꯉꯜꯂꯤꯕꯅꯤ꯫ ꯆꯤꯡꯁꯦꯜꯅ ꯀꯥ ꯍꯦꯟꯅ ꯊꯧꯁꯥꯗꯕ ꯃꯇꯧꯗꯨꯅ ꯁꯤ ꯌꯧꯅ ꯁꯣꯛꯆꯤꯜꯂꯛꯄꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯆꯤꯡꯁꯦꯜꯗꯨ ꯋꯥꯔꯗꯀꯤ ꯕꯦꯗꯇꯨꯗꯒꯤ ꯂꯥꯞꯇꯛ ꯎꯔꯤꯕ ꯊꯣꯡꯅꯥꯎꯗꯨꯗ ꯌꯦꯡꯂꯒ ꯌꯥꯍꯦꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯗꯥꯍꯦꯟ꯫ ꯇꯥꯏ, ꯀꯩꯗꯧꯔꯦ? ꯍꯧꯖꯤꯛꯁꯤ ꯀꯔꯤ ꯊꯥꯅꯣ? ꯍꯤꯌꯥꯡꯒꯩ ꯆꯪꯂꯛꯑꯦ꯫ ꯏꯪꯕ ꯍꯧꯔꯛꯂꯕꯅꯤ ꯁꯅꯥ, ꯏꯪꯍꯟꯕ ꯌꯥꯗꯦ꯫ ꯐꯩꯖꯨꯞꯁꯤ ꯑꯃꯒ ꯍꯥꯞꯄꯛꯎꯔꯥ? ꯌꯥꯔꯅꯤ꯫ ꯅꯨꯡꯁꯤꯠ ꯑꯏꯪꯕꯗꯣ ꯑꯩ ꯌꯥꯝ ꯄꯥꯝꯃꯤ꯫ ꯑꯩ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯔꯛꯀꯗ꯭ꯔꯥ? ꯀꯗꯥꯏꯗꯒꯤ ꯌꯥꯔꯅꯤ ꯃꯄꯥꯟꯗ ꯊꯣꯛꯄꯗꯤ? ꯁꯅꯥ, ꯅꯪꯕꯨ ꯅꯁꯥꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕ꯭ꯔꯣ? ꯆꯤꯡꯁꯦꯜ ꯏꯃꯛ ꯃꯛꯁꯤꯜꯂꯝꯕ ꯃꯥꯏꯊꯣꯡꯗꯨꯗ ꯃꯤꯅꯣꯛ ꯑꯃ ꯇꯝꯂꯒ, ꯑꯁꯦꯡꯕ ꯍꯥꯏꯌꯨꯔꯥ? ꯅꯠꯇ꯭ꯔꯒ ꯍꯥꯟꯅꯒꯤ ꯍꯥꯟꯅ ꯍꯥꯃꯨ ꯍꯥꯃꯨ ꯑꯗꯨꯝ ꯈꯨꯝꯃꯨꯔꯥ? ꯌꯥꯍꯦꯟ ꯆꯤꯡꯁꯦꯜꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯒ ꯅꯣꯛꯑꯒ ꯍꯥꯏꯔꯛꯏ, ꯅꯪꯅ ꯑꯣꯏꯗꯕ ꯉꯥꯡꯕꯗꯤ ꯌꯥꯝ ꯇꯥꯔꯦ꯫ ꯑꯣꯏꯗꯕ ꯉꯥꯡꯕꯗꯣ ꯑꯩꯅ ꯑꯁꯦꯡꯕ ꯈꯪꯕ꯫ ꯑꯗꯣ ꯉꯁꯤꯗꯤ ꯑꯁꯦꯡꯕ ꯍꯥꯏꯌꯨꯅꯦ, ꯅꯪ ꯅꯁꯥꯗ ꯀꯔꯤ ꯐꯥꯎꯏ ꯁꯅꯥ? ꯆꯤꯡꯁꯦꯜ ꯃꯃꯤꯠ ꯑꯅꯤꯗꯨ ꯇꯞꯅ ꯎꯏꯁꯤꯜꯂꯒ ꯌꯥꯍꯦꯟꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯗꯥꯍꯦꯟ, ꯌꯥꯝ ꯋꯥꯔꯦ꯫ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯗꯥꯍꯦꯟ꯫ ꯏꯁꯥꯒꯤ ꯀꯌꯥꯠ ꯂꯣꯏꯅꯃꯛ ꯑꯩꯕꯨ ꯂꯥꯛꯑꯣ ꯆꯠꯂꯁꯤ, ꯃꯣꯏꯁꯨ ꯋꯥꯔꯦ ꯍꯥꯏꯕꯒꯨꯝ ꯑꯩꯉꯣꯟꯗ ꯆꯩꯅꯥ ꯄꯤꯕ ꯂꯦꯞꯇꯦ꯫ ꯗꯥꯍꯦꯟ, ꯑꯩꯒꯤ ꯏꯁꯥꯁꯦ ꯂꯣꯏꯅ ꯇꯦꯛꯑꯕꯒꯨꯝ ꯈꯜꯂꯤ꯫ ꯑꯩꯒꯤ ꯃꯤꯠꯁꯦ ꯀꯨꯠꯁꯜꯂꯝꯃꯅꯤ꯫ ꯑꯩꯒꯤ ꯀꯨꯆꯨꯁꯤꯁꯨ ꯃꯄꯨꯡ ꯐꯥꯔꯝꯃꯔꯣꯏ ꯌꯦꯡꯕꯗ꯫ ꯑꯩꯒꯤ ꯈꯣꯡꯁꯨ ꯊꯥꯡꯕ ꯊꯣꯛꯇ꯭ꯔꯦ꯫ ꯏꯈꯨꯠꯁꯤꯁꯨ ꯄꯨꯡꯄꯪ ꯄꯪꯁꯤꯜꯂꯤ꯫ ꯈꯅꯥꯎꯁꯤꯁꯨ ꯏꯁꯤꯡꯒꯤ ꯃꯍꯥꯎ ꯈꯪꯉꯛꯇ꯭ꯔꯦ꯫ ꯗꯥꯍꯦꯟ, ꯑꯩ ꯋꯥꯔꯦ꯫ ꯑꯩ ꯌꯥꯝ ꯄꯣꯊꯥꯔꯒ ꯂꯩꯅꯤꯡꯉꯤ꯫ ꯋꯥꯍꯩꯁꯤꯡꯗꯣ ꯂꯣꯏꯁꯤꯟꯕ ꯅꯪꯗ ꯆꯤꯡꯁꯦꯜ ꯁꯣꯔ ꯀꯟꯅ ꯀꯟꯅ ꯍꯣꯜꯂꯛꯏ꯫ ꯌꯥꯍꯦꯟ ꯏꯄꯥ ꯄꯥꯈꯠꯅ, ꯁꯅꯥ, ꯁꯦ ꯉꯥꯡꯒꯅꯨ꯫ ꯏꯆꯥ ꯁꯅꯥ ꯀꯩꯁꯨ ꯇꯧꯔꯨꯏ꯫ ꯏꯃꯥ ꯄꯥꯕꯨꯡ ꯂꯣꯏꯅ ꯏꯆꯥ ꯁꯅꯥꯒꯤ ꯂꯩꯔꯤꯁꯤꯗꯤ꯫ ꯉꯥꯛꯇꯪ ꯄꯣꯊꯥꯔꯣꯁꯤ ꯀꯣ꯫ ꯆꯤꯡꯁꯦꯜ ꯍꯤꯞꯊꯈꯤꯕꯒ ꯌꯥꯍꯦꯟ ꯅꯔꯁ ꯑꯃꯗ ꯆꯤꯡꯁꯦꯜꯕꯨ ꯉꯥꯛꯇꯪ ꯌꯦꯡꯕꯤꯔꯝꯃꯣ ꯍꯥꯏꯔꯒ ꯃꯆꯥꯅꯨꯄꯤꯕꯨ ꯃꯌꯨꯝꯗꯒꯤ ꯄꯨꯔꯛꯂꯒ ꯆꯪꯉꯛꯄꯗ ꯆꯤꯡꯁꯦꯜꯒꯤ ꯕꯦꯗꯇꯨꯗ ꯗꯣꯛꯇꯔ ꯅꯔꯁ ꯃꯌꯥꯝ ꯑꯃ ꯌꯨꯝꯁꯤꯜꯂꯒ ꯂꯩꯔꯝꯕꯗꯨꯗ ꯄꯝꯂꯤꯕ ꯃꯆꯥꯅꯨꯄꯤꯗꯨ ꯊꯥꯡꯊꯗꯨꯅ ꯌꯥꯍꯦꯟ ꯆꯤꯟꯁꯤꯜꯂꯛꯂꯒ, ꯀꯩꯅꯣ? ꯑꯩ ꯆꯠꯊꯣꯛꯄ ꯄꯨꯡꯈꯥꯏ ꯐꯥꯗ꯭ꯔꯤ꯫ ꯀꯩꯁꯨ ꯇꯧꯍꯧꯗꯕꯅꯤ ꯗꯣꯛꯇꯔ꯫ ꯆꯤꯡꯁꯦꯜꯁꯦ ꯀꯩ ꯍꯥꯏꯔꯝꯒꯦ? ꯅꯠꯇꯦ, ꯃꯥ ꯀꯩꯗꯧꯋꯦ ꯍꯥꯏꯅꯣ? ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯖꯒꯥꯗ ꯂꯩꯅꯤꯡꯉꯦꯅ ꯍꯥꯏꯔꯝꯕꯅꯤ꯫ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯄꯉꯥꯡꯗ ꯉꯥꯡꯉꯒ ꯆꯤꯡꯁꯦꯜꯒꯤ ꯃꯁꯥꯗꯨ ꯇꯞ ꯇꯞ ꯄꯥꯏꯗꯨꯅ ꯁꯅꯥ ꯍꯥꯏꯕꯁꯤꯗꯒꯤ ꯍꯦꯟꯗ꯭ꯔꯦ꯫ ꯃꯤꯀꯨꯞ ꯑꯃ ꯃꯅꯥꯛꯇ ꯂꯩꯔꯤꯉꯩ ꯃꯥꯕꯨ ꯊꯥꯗꯣꯛꯑꯒ ꯆꯠꯄ ꯉꯝꯃꯣꯏ ꯈꯟꯈꯤꯕꯅ ꯃꯅꯥꯛꯇ ꯂꯩꯇ꯭ꯔꯤꯉꯩ ꯆꯤꯡꯁꯦꯜ ꯃꯥꯁꯨ ꯄꯣꯊꯥꯐꯝ ꯊꯤꯔꯛꯄꯅꯤ꯫ ꯌꯥꯍꯦꯟ ꯑꯉꯥꯎꯕ ꯑꯣꯜꯂꯤ꯫ ꯆꯤꯡꯁꯦꯜꯒꯤ ꯃꯁꯥꯗꯨ ꯊꯥꯗꯣꯔꯛꯎ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ꯫ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯈ꯭ꯔꯒ ꯃꯄꯤ ꯁꯤꯟꯊ ꯅꯨꯄꯥ ꯅꯠꯇꯒꯨꯝ ꯀꯞꯄ ꯍꯧꯔꯛꯂꯤ꯫ ꯃꯆꯥꯅꯨꯄꯤꯗꯨꯅ ꯀꯞꯅ ꯀꯞꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯃꯄꯥ ꯑꯣꯏꯕ ꯃꯥꯗꯤ ꯊꯃꯣꯏ ꯀꯥꯏꯔꯤ꯫ ꯑꯗꯨ ꯄꯤꯛꯂꯤꯕ ꯃꯆꯥꯗꯨ ꯍꯨꯟꯗꯣꯛꯑꯝꯃꯒ ꯆꯠꯈ꯭ꯔꯤꯕꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯋꯥꯔꯧꯅ ꯌꯦꯡꯉꯛꯂꯒ ꯃꯔꯥꯏꯕꯛꯇ ꯑꯃꯨꯛꯇꯪ ꯆꯨꯞꯄꯤꯔꯝꯃꯤ꯫ ꯁꯅꯥ, ꯅꯪ ꯋꯥꯃꯟꯈ꯭ꯔꯦ꯫ ꯄꯣꯊꯥꯔꯣ ꯅꯨꯡꯉꯥꯏꯅ꯫ ꯃꯊꯪꯒꯤ ꯃꯄꯣꯛ ꯍꯥꯏꯗꯨꯅ ꯂꯩꯔꯝꯕ ꯊꯣꯛꯂꯒꯗꯤ ꯅꯪ ꯑꯩꯒꯤ ꯏꯆꯥꯊꯣꯏꯕꯨ ꯅꯕꯨꯛ ꯊꯣꯛꯀꯤ ꯅꯆꯥ ꯑꯣꯏꯅ ꯐꯪꯖꯕ ꯑꯣꯏꯌꯨꯀꯣ ꯁꯅꯥ꯫ ꯗꯥꯍꯦꯟ ꯀꯔꯤ ꯑꯁꯥꯗ ꯍꯤꯡꯍꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫
ꯄꯨꯟꯅ ꯍꯤꯡꯈꯤꯁꯦ ꯍꯥꯏꯅꯈꯤꯕꯅꯤ. ꯅꯪ ꯌꯥꯎꯗ꯭ꯔꯗꯤ ꯗꯥꯏꯍꯦꯟꯗꯤ ꯀꯩꯗꯧꯔꯨꯅꯤ ꯁꯅꯥ? ꯅꯥꯕ ꯐꯔꯣꯀꯣ. ꯁꯅꯥ, ꯗꯥꯏꯍꯦꯟ ꯅꯪꯉꯣꯟꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ. ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯃꯛꯅ ꯆꯤꯡꯁꯦꯜꯒꯤ ꯃꯁꯥꯗꯨ ꯐꯤ ꯑꯉꯧꯕꯗꯨ ꯀꯨꯞꯁꯤꯟꯅꯕ ꯍꯣꯠꯅꯈ꯭ꯔꯦ. ꯁꯤꯟꯊꯥ, ꯇꯥꯕ꯭ꯔꯣ? ꯑꯕꯣꯛꯀꯤ ꯁꯅꯥ, ꯀꯥꯏꯗ ꯂꯩꯒꯦ ꯅꯪꯕꯣ? ꯁꯤꯟꯊꯥ ꯄꯥꯔꯝꯂꯤꯕ ꯗꯥꯏꯔꯤꯗꯨ ꯈꯨꯝꯖꯤꯟꯈ꯭ꯔꯒ ꯈꯖꯥꯏ ꯊꯛꯇ ꯇꯥꯔꯝꯂꯤꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛꯇꯨꯅ ꯈꯨꯝꯃꯛꯏ. ꯑꯕꯣꯛ, ꯁꯤꯗ ꯂꯩꯌꯦ ꯑꯩ. ꯍꯩꯃꯥ, ꯑꯩꯅ ꯁꯣꯝꯗ ꯊꯤꯔꯨꯔꯦ. ꯗꯥꯏꯔꯤꯗꯨ ꯑꯃꯨꯛ ꯄꯥꯗꯅ ꯂꯩꯔꯕꯣ ꯅꯪꯕꯣ? ꯁꯨꯝ ꯌꯦꯡꯉꯝꯕꯅꯦ ꯑꯕꯣ. ꯀꯩ ꯂꯩꯔꯒꯦ ꯑꯕꯣ? ꯆꯥꯛ ꯆꯥꯔꯁꯤꯅ ꯀꯧꯔꯤꯅꯤ. ꯅꯃꯥꯗꯣ ꯅꯪꯕꯨ ꯑꯃꯨꯛꯇꯪꯗꯤ ꯎꯅꯤꯡꯉꯦ ꯍꯥꯏꯅ ꯌꯥꯝ ꯍꯥꯏꯔꯝꯃꯤ. ꯅꯪꯕꯨ ꯑꯃꯨꯛꯇꯪꯗꯤ ꯎꯅꯕꯤꯌꯨꯗꯅ. ꯑꯕꯣ, ꯑꯩꯒꯤ ꯏꯃꯥꯗꯤ ꯑꯃꯈꯛꯇꯅꯤ. ꯑꯩꯕꯨ ꯃꯕꯨꯛ ꯊꯣꯛꯀꯤ ꯃꯆꯥꯗꯒꯤ ꯍꯦꯟꯅ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯔꯝꯕ ꯏꯃꯥꯗꯣ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯇ꯭ꯔꯁꯨ ꯑꯩꯒꯤ ꯏꯃꯥꯗꯤ ꯃꯥ ꯈꯛꯇꯅꯤ. ꯑꯩꯒꯤ ꯏꯃꯥ ꯑꯅꯤꯁꯨꯗꯤ. ꯃꯉꯣꯟꯗ ꯅꯠꯇꯅ ꯑꯩ ꯀꯅꯥꯗꯁꯨ ꯏꯃꯥ ꯀꯧꯕ ꯉꯝꯃꯣꯏ ꯑꯕꯣ. ꯄꯥꯕꯨꯡꯒ ꯏꯃꯥꯒꯗꯣ ꯑꯩꯒꯤ ꯃꯪꯗ ꯌꯥꯝ ꯇꯣꯏꯅ ꯂꯥꯛꯑꯒ ꯃꯆꯥ ꯑꯩꯕꯨ ꯋꯥꯕ꯭ꯔꯥ ꯌꯥꯝ ꯍꯪꯉꯝꯃꯤ. ꯀꯨꯃꯣꯟ ꯃꯌꯥ ꯅꯛꯁꯤꯜꯂꯛꯄꯒ ꯅꯪꯅ ꯍꯦꯟꯅ ꯈꯟꯖꯤꯟꯕꯒꯤꯅꯤ. ꯈꯜꯂꯨꯔꯅꯨꯁꯦ ꯏꯁꯨꯁꯤꯗꯤ. ꯂꯥꯛꯑꯣ, ꯗꯥꯏꯔꯤꯒꯁꯦ ꯃꯐꯝ ꯆꯥꯅ ꯊꯝꯖꯤꯜꯂꯝꯃꯨꯀꯣ. ꯁꯤ ꯍꯥꯏꯔꯒ ꯏꯁꯣꯟ ꯁꯣꯜꯂꯕ ꯑꯍꯜ ꯑꯗꯨ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ. ꯁꯤꯟꯊꯥ ꯇꯦꯕꯜꯗꯨꯗ ꯊꯝꯂꯤꯕ ꯐꯣꯇꯣ ꯑꯍꯨꯝꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯌꯦꯡꯉꯛꯏ. ꯑꯍꯥꯟꯕ ꯐꯣꯇꯣꯗ ꯃꯌꯦꯛ ꯁꯦꯡꯂꯕ ꯐꯣꯇꯣꯗꯨꯒꯤ ꯃꯈꯥꯗ ꯏꯔꯤ, ꯌꯥꯏꯍꯦꯟ ꯋꯥꯡꯈꯩꯃꯌꯨꯝ 1991 to 2024. ꯃꯊꯪꯒꯤ ꯐꯣꯇꯣꯗꯨꯗ ꯆꯤꯡꯁꯦꯜ ꯂꯥꯡꯉꯝ 1993 to 2024. ꯃꯊꯪꯒꯤ ꯐꯣꯇꯣꯗꯨꯗꯤ ꯃꯥꯅ ꯆꯍꯤ ꯐꯥꯔꯛꯄꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯇ ꯌꯥꯏꯍꯦꯟꯅ ꯄꯝꯗꯨꯅ ꯀꯥꯞꯈꯤꯕ ꯐꯣꯇꯣꯗꯨꯅꯤ. ꯃꯄꯥꯕꯨꯡꯒ ꯀꯥꯞꯃꯤꯟꯅꯈꯤꯕ ꯐꯣꯇꯣꯗꯨ ꯌꯦꯡꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯤ. ꯐꯣꯇꯣꯗꯨꯒꯤ ꯃꯅꯤꯡꯗ ꯏꯔꯤ ꯃꯄꯥꯕꯨꯡꯅ ꯅꯨꯡꯁꯤꯅ ꯊꯣꯟꯂꯝꯕ ꯃꯤꯡꯗꯨ, ꯁꯤꯟꯊꯥ ꯋꯥꯡꯈꯩꯃꯌꯨꯝ.